ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯅꯤ, ꯅꯨꯡꯁꯥꯅ ꯖꯛꯂꯥꯎꯅ ꯁꯥꯔꯕ ꯃꯇꯝꯗ ꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯝꯕꯤꯒ ꯑꯍꯜꯕꯤꯒꯗꯨ ꯃꯃꯥꯇꯣꯟ ꯁꯛꯍꯦꯟꯕꯤ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯄꯥꯔꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯄꯥꯔꯤ ꯃꯆꯥꯅꯤꯉꯣꯜ ꯉꯥꯛꯇ ꯑꯅꯤ ꯌꯥꯎꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯄꯣꯛꯑꯝꯕꯅꯤ꯫ ꯄꯥꯔꯤ ꯑꯁꯤ ꯃꯆꯥꯅꯤꯉꯣꯜꯕꯨ ꯀꯌꯥ ꯊꯧꯁꯥꯗꯦ, ꯃꯆꯥꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯝꯃꯤ꯫ ꯄꯤꯕꯥ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯛꯍꯦꯟꯕꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯅꯤ꯫ ꯄꯥꯔꯤꯒꯤ ꯅꯨꯄꯤ ꯑꯍꯜꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯤ꯫ ꯁꯛꯍꯦꯟꯕꯤꯅ "ꯅꯨꯃꯤꯠꯁꯤꯅ ꯋꯥꯇꯣꯟ ꯌꯧꯔꯕꯧꯇ ꯂꯦꯡꯈꯠꯇ꯭ꯔꯦ ꯍꯥꯏꯋꯥꯅꯤꯗ꯫ ꯑꯩꯅꯦ ꯀꯔꯤꯅꯨꯡꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯨꯕꯅꯣꯗꯣ ꯍꯦꯛ ꯊꯣꯛꯑꯦ꯫ ꯑꯁꯨꯛ ꯁꯨꯅꯤꯡꯗꯕ ꯃꯆꯥꯅꯤꯁꯦ ꯁꯦꯟꯅꯕ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯁꯦ꯫ ꯍꯥꯏ ꯍꯧꯒꯠꯂꯣꯟꯍꯦ, ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥꯅꯤ꯫ ꯍꯦ ꯃꯄꯨꯔꯣꯏꯕꯅ ꯍꯧꯔꯕ꯭ꯔꯥ? ꯅꯪꯒꯤ ꯏꯁꯧ ꯏꯔꯥꯡꯗꯣ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯨꯡꯁꯥꯅ ꯁꯥꯕꯒ ꯍꯧꯖꯤꯛꯄꯨ ꯍꯧꯒꯠꯇ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯕꯅꯤ, ꯆꯥꯛꯀ ꯑꯃꯠꯇ ꯍꯥꯞꯄꯨꯅ ꯄꯤꯖꯔꯨꯅꯨ꯫ ꯀꯔꯤ ꯀꯥꯟꯗꯕ ꯅꯨꯄꯤꯕꯨ ꯃꯤꯔꯣ? ꯑꯩ ꯊꯕꯛ ꯆꯠꯂꯦꯀꯣ꯫ ꯍꯩꯃꯥ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯍꯦ, ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯆꯥꯛ ꯄꯤꯖꯧꯅꯣꯌꯦ꯫ ꯅꯨꯄꯤꯁꯤ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯁꯥ ꯑꯣꯏꯔꯝꯃꯅꯤ꯫ ꯑꯩ ꯀꯣꯛꯀ ꯉꯥꯎꯖꯩ ꯇꯧꯔꯤꯁꯦ꯫ ꯍꯥꯏ ꯍꯧꯒꯠꯂꯣꯅꯍꯦ ꯅꯣꯏ ꯑꯅꯤꯕꯣ꯫ ꯄꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯝꯊꯣꯏꯗꯨ ꯃꯄꯥꯝꯗ ꯂꯥꯛꯄꯅꯤ꯫ ꯏꯅꯝꯃ ꯑꯩ ꯂꯥꯛꯏꯌꯦ꯫ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯆꯨꯝꯅ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯂꯩꯔꯦ ꯂꯥꯛꯏꯗꯤ? ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ꯫ ꯑꯗ ꯂꯝꯕꯤ ꯊꯣꯛꯄꯁꯤꯗ ꯍꯥꯏꯐꯦꯠ ꯆꯪꯉꯛꯄ ꯑꯍꯟꯕꯤꯒ ꯌꯥꯏꯝꯕꯤꯒꯗꯣ ꯎꯗ ꯀꯨꯏꯔꯦꯅ ꯇꯧꯅꯤ꯫ ꯏꯅꯝꯃꯅ ꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧ ꯂꯧꯗꯤ ꯊꯝꯕꯤꯅꯨꯀꯣ꯫ ꯁꯨꯝ ꯏꯆꯟ ꯑꯣꯏꯕꯗꯨꯗ ꯐꯅꯤꯡꯗꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗ ꯂꯥꯟꯅ ꯈꯜꯂꯗꯤ ꯀꯥꯏꯕꯗꯤ ꯀꯥꯏꯗꯦ꯫ ꯁꯨꯝ ꯇꯧꯕ ꯉꯁꯤꯁꯤ 9ꯅꯤ ꯄꯥꯟꯕꯀꯣ, ꯑꯗꯨꯅ ꯅꯤꯉꯣꯜꯅ ꯃꯄꯥꯝ ꯆꯪꯕꯁꯤ ꯐꯠꯇ ꯃꯥꯜꯂꯤꯅꯦ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯨꯃꯤꯠ ꯊꯕꯥꯛ ꯌꯦꯡꯉꯒ ꯆꯪꯕꯤꯔꯛꯑꯗꯤ ꯐꯅꯤ꯫ ꯃꯦꯝꯊꯣꯏ ꯏꯀꯥꯏꯔꯗꯨꯅ ꯑꯣ ꯏꯅꯝꯃ ꯅꯆꯟ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯌꯦꯡꯉꯒ ꯆꯪꯉꯛꯑꯒꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯣ ꯎꯗ ꯀꯨꯏꯔꯦ ꯈꯟꯗꯨꯅ ꯀꯩꯁꯨ ꯈꯟꯗ ꯆꯪꯉꯛꯎꯔꯦ꯫ ꯌꯥꯅꯤ ꯏꯅꯝꯃ, ꯑꯩ ꯃꯥꯡꯒꯣꯜ ꯀꯥꯈꯠꯇ꯭ꯔꯤ, ꯍꯟꯖꯔꯒꯦ꯫ ꯂꯦꯡꯕꯤꯔꯗ꯭ꯔꯥ ꯑꯗꯨꯗꯤ? ꯑꯩꯗꯣ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ, ꯍꯌꯦꯡ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯂꯥꯛꯄꯤꯌꯨ, ꯑꯗ ꯍꯔꯥꯎ ꯇꯧꯖꯒꯦ꯫ ꯃꯦꯝꯊꯣꯏ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯏꯀꯥꯏꯔꯗꯨꯅ ꯆꯠꯈꯤ꯫ ꯋꯥꯡꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯋꯥꯃꯟꯈꯤꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯤꯠꯐꯝ ꯊꯩ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯆꯍꯤ 5 ꯁꯨꯔꯤ꯫ ꯕꯦꯃꯥ ꯄꯥꯕ ꯍꯜꯂꯛꯑꯦ, ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯄꯨꯔꯛꯎ꯫ ꯂꯥꯡꯂꯦꯟꯅ ꯄꯥꯕ ꯁꯦ ꯏꯁꯤꯡ ꯍꯥꯏꯗꯣ꯫ ꯑꯗꯣ ꯄꯥꯕ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯗꯤ? ꯃꯤ ꯊꯣꯏꯕꯤ ꯍꯣꯏꯒꯤꯗꯤ ꯃꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ, ꯑꯗꯨ ꯎꯕꯗ ꯑꯩꯒꯤꯁꯨ ꯏꯃꯥ ꯄꯥꯝꯃꯦ꯫ ꯃꯆꯥꯅ ꯃꯃꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯏꯁꯤꯡ ꯈꯪꯍꯥ ꯍꯥꯗꯨꯅ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯄꯥꯕꯗ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯅꯨ, ꯍꯪꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯍꯪꯉꯤꯗꯤ? ꯑꯗꯨꯏ ꯁꯔꯨꯛ ꯆꯣ ꯁꯟꯅꯔꯨꯔꯣ꯫ ꯋꯥꯡꯂꯦꯟꯒꯤ ꯃꯃా ꯁꯈꯤ ꯑꯁꯤ ꯃꯅꯥ ꯈꯔ ꯇꯥꯊꯤ꯫ ꯍꯥꯏ ꯏꯁꯨ ꯂꯥꯡꯂꯦꯟ, ꯀꯔꯤꯅꯣ ꯅꯪꯅ ꯅꯄꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯗꯤ? ꯑꯕꯣ ꯅꯤꯡꯉꯥꯏ ꯇꯧꯕ ꯅꯠꯇꯤꯌꯦ, ꯏꯃꯥꯕꯨ ꯍꯪꯕꯅꯤ꯫ ꯀꯔꯤ ꯅꯄꯥꯅ ꯅꯃꯥ ꯑꯃ ꯄꯨꯔꯛꯑꯅꯤ ꯍꯥꯏꯕ? ꯍꯥꯏ ꯋꯥꯡꯂꯦꯟ, ꯏꯃꯥꯗꯣ ꯄꯥꯝꯗꯦꯀꯣ꯫ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃ ꯂꯥꯛꯑꯒ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯣꯏꯕ ꯀꯥꯏ? ꯑꯩ ꯈꯤꯔꯦ ꯏꯃꯧꯒ꯫ ꯑꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯤꯌꯦ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕ? ꯑꯕꯣꯛꯅ ꯅꯄꯥꯁꯦ ꯐꯨ ꯍꯥꯏꯔꯣ? ꯍꯧꯔꯦꯗꯣ ꯀꯔꯤꯅꯣ ꯉꯥꯡꯕ? ꯍꯣꯏ ꯃꯥ, ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯑꯦ, ꯑꯗꯨꯅ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ꯫ ꯄꯥꯕ ꯑꯩ ꯊꯣꯡꯒꯦ, ꯄꯥꯕ ꯋꯥꯅꯤꯕ, ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯦꯕ꯫ ꯏꯆꯥꯕꯨ ꯆꯥꯛ ꯊꯣꯡ ꯍꯩꯔꯦ ꯍꯥꯏꯔꯣ? ꯏꯆꯥ ꯋꯥꯍꯟ ꯌꯥꯗꯦ, ꯄꯥꯕ ꯑꯗꯨꯝ ꯊꯣꯡꯒꯦ꯫ ꯏꯆꯥꯗꯤ ꯄꯥꯕꯒꯤ ꯊꯋꯥꯏꯅꯤ꯫ ꯅꯨꯡꯗꯥꯡꯅꯤ꯫ ꯄꯥꯔꯤ ꯌꯨ ꯇꯞꯇꯥꯒꯩ ꯉꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯅꯋꯥ ꯂꯧꯗꯦ, ꯗꯔꯀꯥꯔ ꯇꯥꯏ, ꯊꯛꯅꯤꯡꯉꯤ ꯀꯣꯁꯤ, ꯊꯛꯅꯤꯡꯗ꯭ꯔꯦ ꯀꯣꯁꯤꯅꯤ꯫ ꯍꯥꯏ ꯅꯨꯄꯤ ꯊꯣꯡꯁꯦ ꯌꯥꯝ, ꯑꯩ ꯆꯪꯉꯛꯀꯦ꯫ ꯃꯅꯝꯁꯤꯗꯤ ꯁꯤ ꯇꯨꯕ ꯇꯥꯔꯦ, ꯐꯖꯅ ꯆꯪꯉꯣ꯫ ꯅꯨꯅꯤꯡꯉꯒ ꯇꯨꯁꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯝꯇꯒꯤ ꯈꯟꯗꯦ꯫ ꯑꯩꯁꯦ ꯑꯁꯨꯝꯅ ꯇꯧꯕ ꯃꯤ ꯃꯥꯟꯕ? ꯀꯗꯥꯏ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯄꯤꯌꯨ, ꯑꯩ ꯏꯆꯥ ꯅꯨꯄꯤ ꯄꯥꯝꯗꯦ꯫ ꯑꯍꯟꯕꯤꯅ ꯕꯥꯕꯥ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯝꯃꯕꯅꯤ꯫ ꯀꯅꯥꯒꯤ ꯄꯥꯕ? ꯅꯣꯏꯗꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯀꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯄꯥꯕ ꯀꯥꯏꯅ꯫ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯀꯗꯥꯏ ꯑꯩ ꯆꯥꯛ, ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯗꯤ ꯆꯥꯛ ꯄꯤꯖꯔꯣ꯫ ꯅꯣꯏ ꯑꯅꯤꯗꯤ ꯁꯤꯒꯟꯕꯤ ꯅꯃꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ꯫ ꯑꯍꯟꯕꯤ ꯑꯁꯤ
ꯆꯍꯤ 12ꯃꯨꯛ ꯁꯨꯔꯤ ꯑꯗꯨꯒ ꯌꯥꯏꯝꯕꯤ ꯑꯁꯤꯅ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯤ ꯌꯥꯏꯝꯕꯤ ꯃꯥꯗꯤ ꯃꯆꯤꯡ ꯃꯁꯣꯜ ꯈꯔ ꯐꯠꯇꯦ ꯃꯃꯥ ꯃꯄꯥꯅ ꯆꯥꯛ ꯆꯥꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯍꯟꯕꯤꯅ ꯕꯥꯕꯥ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯉꯁꯥꯏꯁꯨ ꯏꯃꯥꯇꯣꯟꯅ ꯆꯥꯛ ꯄꯤꯖꯗꯦ ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯆꯥꯖꯒꯦ ꯃꯆꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯔꯤꯕ ꯄꯨꯈꯝ ꯑꯗꯨꯅ ꯃꯆꯥ ꯑꯍꯜꯗ ꯊꯣꯝꯃꯛꯏ ꯌꯥꯝ ꯆꯥꯅꯤꯡꯉꯗꯤ ꯁꯦ ꯆꯥꯉꯩ ꯆꯥꯒꯦ ꯇꯧꯕꯁꯤꯗ ꯍꯧꯗꯣꯡꯗꯧꯅ ꯏꯅꯥꯛꯁꯤꯗ ꯇꯥꯁꯤꯟ ꯐꯝꯂꯦ ꯅꯣꯏꯗ ꯁꯤꯖꯈ꯭ꯔꯅꯦꯍꯦ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯅꯣꯏꯗꯤ ꯀꯥꯟꯅꯗꯕ ꯃꯤꯅꯦ ꯌꯥꯏꯝꯕꯤꯅ ꯍꯦꯔ ꯄꯥꯕ ꯑꯁꯨꯝꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯕꯨ ꯀꯩꯒꯤ ꯄꯣꯛꯑꯝꯃꯤꯅꯣ ꯄꯤꯛꯏꯀꯥꯟꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯦ ꯁꯣꯛꯄ ꯌꯥꯔꯣꯏ ꯏꯁ ꯆꯥꯎꯔꯛ ꯁꯪꯉꯕꯅꯤꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯃꯤꯅꯦ ꯍꯥꯠꯇꯣꯛꯀꯦꯗꯧꯅꯤ ꯅꯣꯏꯁꯦ ꯅꯃꯥ ꯁꯤꯒꯟꯕꯤꯗꯨꯅ ꯍꯥꯠꯇꯣꯛꯀꯦ ꯌꯥꯗ꯭ꯔꯤꯕ ꯃꯃꯥ ꯐꯠꯇꯕꯒꯤ ꯃꯆꯥꯁꯤꯁꯨ ꯐꯠꯇꯦꯅꯦꯍꯦ ꯌꯥꯏꯝꯕꯤ ꯃꯄꯥꯗ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯃꯆꯥꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯕꯅꯤꯅ ꯃꯆꯥꯈꯩꯅ ꯃꯄꯥꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯑꯝꯗꯦ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯤꯅꯤꯅꯦ ꯈꯪꯉꯕ ꯅꯪ ꯅꯈꯨꯠ ꯑꯁꯤ ꯊꯤꯗꯣꯛꯀꯦ ꯃꯈꯣꯡ ꯑꯗꯨꯁꯨ ꯊꯤꯗꯣꯛꯀꯦ ꯁꯤꯌꯨ ꯌꯥꯗꯕ ꯃꯆꯥ ꯅꯪꯗꯤ ꯍꯥꯠꯇꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯑꯩ ꯅꯤꯡꯉꯣꯜ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ ꯅꯤꯡꯉꯣꯜ ꯄꯣꯛꯑꯒ ꯁꯥꯒꯩ ꯃꯥꯡꯗꯕꯅꯤ ꯅꯤꯡꯉꯣꯜꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯗꯣꯏꯕ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯄꯤꯕꯥ ꯈꯛꯇꯅ ꯁꯥꯒꯩ ꯑꯁꯤ ꯉꯥꯛꯇꯣꯏꯕ ꯑꯍꯟꯕꯤ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯕꯥꯕꯥ ꯑꯗꯨꯝꯅ ꯇꯧꯕꯤꯅꯣ ꯌꯥꯏꯝꯕꯤꯗ ꯐꯨꯕꯤꯒꯅꯣ ꯄꯥꯕꯅ ꯐꯨꯒꯦ ꯆꯩꯒꯦꯁꯨ ꯅꯆꯥ ꯑꯍꯜ ꯑꯩꯉꯣꯟꯗ ꯐꯨꯋꯣ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯀꯩꯁꯨ ꯈꯪꯒꯗꯧꯔꯤꯅꯦ ꯄꯥꯕ ꯃꯄꯥ ꯃꯥꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯠꯂꯤ ꯈꯪꯕ꯭ꯔ ꯅꯣꯏꯅꯤ ꯑꯩꯉꯣꯟꯗꯒ ꯅꯆꯤꯟꯒ ꯈꯨꯝꯁꯥꯔꯤꯌꯦ ꯑꯍꯟꯕꯤ ꯅꯥꯔꯗꯨꯅ ꯕꯥꯕꯥ ꯁꯥꯞꯁꯦꯡꯗꯨ ꯊꯥꯗꯣꯛꯑꯣ ꯃꯇꯨꯡ ꯃꯅꯥꯎ ꯄꯥꯕꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯟ ꯈꯨꯝꯃꯔꯣꯏꯌꯦ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯌꯥꯏꯝꯕꯤꯅ ꯐꯣꯏꯅꯤꯡ ꯐꯣꯏꯁꯅꯨ ꯏꯆꯦ ꯀꯩꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯤꯡꯉꯣꯏ ꯂꯣꯏꯅ ꯄꯣꯛꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯅꯤ ꯃꯁꯤꯒꯤ ꯌꯥꯏꯝꯕꯤ ꯑꯁꯦ ꯊꯧꯅꯥ ꯌꯥꯝ ꯐꯩꯗ ꯊꯧꯅꯥ ꯌꯥꯝꯅ ꯐꯔꯗꯤ ꯅꯪ ꯈꯪꯅꯤꯕ ꯍꯧꯖꯤꯛ ꯃꯄꯥ ꯃꯥꯅ ꯌꯥꯏꯝꯕꯤꯕꯨ ꯊꯤꯅ ꯐꯨꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯏꯅ ꯃꯄꯥ ꯃꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯐꯨꯔꯝꯃꯤ ꯃꯄꯥ ꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯆꯥ ꯑꯅꯤꯗꯨ ꯑꯗꯨꯕꯨ ꯑꯗꯨꯝ ꯈꯥꯡꯉꯤ ꯑꯌꯨꯛꯅꯤ ꯅꯨꯃꯤꯠ ꯃꯥꯁꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯃꯉꯥꯜ ꯄꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯊꯥꯖ ꯃꯥꯕꯨ ꯑꯃꯨꯛ ꯆꯪꯍꯟꯈꯤꯗꯨꯅ ꯂꯥꯡꯂꯦꯟꯗꯨꯛ ꯃꯩꯔꯥ ꯀꯠꯄ ꯂꯣꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯄꯥꯕꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯑꯩꯉꯣꯟꯗ ꯆꯠꯀꯦꯕꯨ ꯍꯥꯏꯔꯝꯗꯦ ꯁꯤ ꯄꯥꯕꯥ ꯑꯩ ꯃꯅꯝ ꯅꯝꯃꯝꯃꯣ ꯏꯆꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏ ꯈꯣꯏꯔꯝꯍꯧꯕꯗꯨꯗ ꯏꯄꯥꯅ ꯌꯦꯠꯄꯤꯗ꯭ꯔꯕ ꯁꯦ ꯏꯄꯥ ꯃꯅꯝ ꯅꯝꯃꯒꯦ ꯅꯝꯗ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯄꯪꯁꯤꯗꯤ ꯃꯃꯥꯅ ꯃꯆꯥꯗ ꯃꯅꯝ ꯅꯝꯕꯤꯔꯤꯁꯦ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯗꯅꯕ ꯑꯩꯒꯤꯗꯤ ꯃꯅꯝ ꯅꯝꯕꯤꯅꯕ ꯏꯃꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯄꯥꯕꯗ ꯅꯝꯍꯜꯂꯤꯕ ꯍꯣꯔꯦꯟ ꯑꯩꯅ ꯁꯥꯟꯅ ꯆꯠꯄꯗ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯗꯅꯕ ꯍꯩꯃꯥ ꯏꯆꯥꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯄꯥꯕꯅ ꯃꯅꯝ ꯅꯝꯃꯕꯅꯤꯅ ꯏꯃꯥ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗ ꯏꯆꯥꯒꯤꯁꯦ ꯍꯥꯏꯗꯣꯏꯅꯦ ꯑꯁ ꯍꯥꯏꯗꯣꯔꯤꯒꯦꯗ ꯄꯥꯕ ꯑꯃꯨꯛꯁꯦ ꯂꯩꯇ꯭ꯔꯗꯤ ꯂꯩꯕ ꯉꯝꯃꯣꯏꯕ ꯏꯁ ꯄꯥꯕꯁꯦ ꯂꯩ ꯀꯣꯛ ꯍꯥꯏꯔꯣꯁꯦ ꯊꯦꯡꯉꯦ ꯏꯆꯥꯒꯤ ꯀꯔꯤ ꯂꯩꯔꯣ ꯍꯥꯏꯕꯅꯣ ꯑꯗꯨꯕꯨꯔꯣ ꯄꯥꯕ ꯍꯣꯔꯦꯟꯗꯤ ꯑꯩꯒꯤ ꯉꯥ ꯂꯩꯔꯣ ꯍꯥꯏꯒꯦ ꯇꯧꯅꯤꯗ ꯑꯩ ꯉꯥ ꯊꯣꯡꯕ ꯌꯥꯝꯅ ꯆꯥꯅꯤꯡꯉꯦꯕ ꯂꯩꯔꯛꯀꯦ ꯏꯆꯥꯅ ꯆꯥꯒꯦ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯂꯩꯔꯛꯑꯣꯏꯗꯣꯏꯅꯣ ꯑꯗꯣ ꯅꯕꯨ ꯀꯩ ꯔꯦꯟꯖꯟꯅ ꯂꯩꯔꯝꯃꯨꯀꯣ ꯄꯥꯕ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯋꯥꯡꯂꯦꯟ ꯃꯆꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯤ ꯃꯆꯥꯅ ꯍꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯨ ꯂꯩꯔꯝꯃꯤ ꯃꯆꯥꯅꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨ ꯊꯨꯡꯍꯟꯗꯅ ꯇꯣꯛꯇꯦ ꯋꯥꯡꯂꯦꯟ ꯃꯥꯅ ꯄꯤꯕ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯕꯕꯨ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅꯤ ꯋꯥꯡꯂꯦꯟ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕꯅꯤ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ ꯋꯥꯡꯂꯦꯟ ꯊꯕꯛ ꯍꯜꯂꯛꯏ ꯀꯩꯊꯦꯜ ꯐꯥꯎꯗꯨꯅ ꯉꯥ ꯑꯗꯨ ꯎꯕꯗ ꯃꯆꯥ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯏꯆꯥ ꯂꯥꯡꯂꯦꯟꯅ ꯉꯥ ꯂꯩꯔꯣ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯁꯦꯜꯁꯨ ꯂꯨꯄꯥ 5ꯗꯒꯤ ꯍꯦꯟꯅ ꯌꯥꯎꯗꯦ ꯇꯥ ꯄꯤꯁꯛꯀꯤ ꯁꯦꯜꯁꯨ ꯉꯁꯤ ꯄꯤꯌꯨ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯉꯥꯁꯦ ꯂꯩꯊꯣꯛꯑꯗꯤ ꯁꯦꯜꯁꯦ ꯑꯃꯨꯛ ꯁꯨꯔꯔꯣꯏꯅꯦ ꯑꯩ ꯂꯩꯔꯔꯣꯏꯒꯦꯗ ꯋꯥꯡꯂꯦꯟ ꯃꯈꯣꯡ ꯊꯥꯡꯗꯣꯛꯂꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯣꯏꯗ ꯏꯆꯥꯅ ꯆꯥꯒꯦ ꯍꯥꯏꯕꯗꯨ ꯂꯩꯈ꯭ꯔꯒꯦ ꯇꯥ ꯄꯤꯁꯛꯀꯤ ꯁꯦꯜꯗꯨꯅ ꯑꯩ ꯊꯕꯛꯀꯤꯁꯦ ꯐꯪꯉꯒ ꯑꯣꯏꯅ ꯄꯤꯔꯒꯦ ꯑꯩꯅ ꯉꯥꯁꯤ ꯂꯩꯗꯨꯅ ꯄꯨꯔꯗꯤ ꯑꯩꯒꯤ ꯏꯆꯥ ꯂꯥꯡꯂꯦꯟꯗꯤ ꯍꯔꯥꯎꯕꯅ ꯌꯥꯔꯔꯣꯏ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯕ ꯃꯇꯧꯁꯤꯗ ꯃꯄꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯤꯔꯤꯁꯦ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯣꯈꯛ ꯀꯜꯂꯤꯀꯣ ꯑꯩ ꯃꯥ ꯅꯤꯡꯁꯤꯡꯕ ꯌꯥꯗꯦ ꯃꯕꯣꯛ ꯃꯁꯨ ꯑꯅꯤꯗꯨ ꯃꯤꯠꯈꯨꯝꯕꯤ ꯁꯥꯟꯅꯔꯝꯃꯤ ꯃꯕꯣꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯜꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯕꯨꯕꯣꯛ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯇꯨ ꯑꯩ ꯁꯣꯛꯄꯤꯔꯣ ꯑꯩ ꯇꯥꯟꯅꯕꯤꯔꯣ ꯁꯦ ꯈꯨꯠꯁꯦ ꯁꯤꯗ ꯂꯩꯔꯦ ꯍꯥꯏ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯅ ꯅꯣꯛꯄꯨ ꯅꯣꯛꯄꯋꯣ ꯂꯥꯎꯕꯨ ꯂꯥꯎꯕꯨ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯅ ꯑꯕꯣꯛꯀꯤ ꯃꯤꯠꯁꯤꯗꯤ ꯅꯪꯅ ꯈꯨꯝꯒꯦ ꯈꯨꯝꯖꯤꯜꯂꯒ ꯑꯩꯗꯤ ꯀꯔꯤꯁꯨ ꯎꯗꯦ ꯁꯦ ꯁꯣꯛꯄꯤꯔꯣꯁꯦ ꯑꯕꯣꯛꯇꯤ ꯍꯩꯁꯨ ꯍꯩꯇꯦ ꯑꯩ ꯑꯣꯏꯅ ꯃꯥꯡꯕꯤꯔꯛꯀꯦꯁꯦ ꯑꯕꯣꯛꯇꯤ ꯂꯦꯞꯈꯤꯕ ꯃꯐꯝꯗꯒꯤ ꯃꯆꯤ ꯁꯨꯛꯂꯦꯡꯁꯨ ꯂꯦꯡꯗꯦ ꯍꯥꯏ ꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯩꯒ
ꯑꯉꯥꯡ ꯃꯆꯥ ꯅꯪꯒꯗꯤ ꯀꯃꯥꯏꯅ ꯃꯥꯟꯅꯅꯤ ꯑꯩꯁꯦ ꯍꯅꯨ ꯊꯪꯗ ꯑꯉꯥꯡ ꯃꯆꯥ ꯑꯣꯜ ꯏꯁꯨꯒ ꯃꯤꯠꯈꯨꯝꯕꯤ ꯁꯥꯟꯅ ꯂꯩꯔꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯄꯨꯟꯁꯤ ꯁꯥꯡꯉꯅꯤ ꯑꯥꯏ ꯃꯤꯠꯀꯁꯦ ꯂꯣꯏꯅ ꯃꯃꯤꯟ ꯍꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯂꯥꯡꯂꯦꯟ ꯃꯄꯥꯅ ꯉꯥꯆꯥꯎ ꯃꯄꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯄꯥꯕꯥ ꯅꯪ ꯉꯁꯥꯏꯒꯩ ꯑꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯔꯣ ꯍꯥ ꯑꯌꯥ ꯑꯩꯒꯤ ꯉꯥ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯄꯥꯕꯤꯌꯣ ꯄꯥꯕ ꯁꯦ ꯄꯥꯝꯊꯣꯛꯀꯦ ꯏꯆꯥ ꯏꯆꯥꯅ ꯆꯥꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯏꯄꯥꯅ ꯄꯤꯖꯔꯣꯏꯗꯒꯦ ꯍꯥ ꯋꯥꯔꯝꯃꯅꯤ ꯁꯥꯟꯅꯕꯗ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯋꯥꯗꯤ ꯀꯩꯁꯨ ꯑꯩꯗꯤ ꯑꯗꯣ ꯑꯕꯣꯛꯇꯤ ꯋꯥꯔꯝꯃꯅꯤ ꯃꯥꯗꯤ ꯆꯦꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯑꯩ ꯇꯥꯟꯅꯔꯤꯕ ꯑꯗ ꯑꯩꯅ ꯅꯣꯛꯄꯁꯤꯗꯤ ꯑꯩꯗꯤ ꯑꯕꯣꯛꯀ ꯁꯥꯟꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯊꯤꯗ ꯑꯉꯧꯕꯤꯁꯤꯗꯤ ꯃꯄꯥꯗꯒ ꯑꯃꯨꯛ ꯀꯦꯖꯔꯤ ꯂꯥꯛꯑꯣ ꯏꯁꯨ ꯂꯥꯡꯂꯦ ꯑꯕꯣꯛꯀ ꯏꯃꯨꯡ ꯆꯪꯉꯁꯤ ꯅꯄꯥꯗꯣ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯆꯥꯏꯊꯔꯒ ꯏꯃꯨꯡꯗ ꯆꯪꯖꯔꯛꯑꯁꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯃꯥꯗꯣ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯃꯥꯕꯨꯁꯨ ꯑꯣꯜꯂꯝꯃꯤ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯅꯣꯏ ꯑꯃꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯔꯅꯨ ꯑꯩꯅ ꯅꯪ ꯂꯧꯔꯤꯁꯦ ꯏꯆꯥꯅꯨꯄꯥ ꯄꯣꯛꯅꯕ ꯑꯗꯨꯒ ꯅꯪꯗꯤ ꯏꯆꯥꯅꯨꯄꯥ ꯄꯤꯕꯁꯨ ꯉꯝꯗꯦ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯅꯆꯥ ꯑꯅꯤ ꯂꯩꯔꯤꯁꯤꯗꯤ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯥꯟꯕꯤꯅꯨ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯑꯩ ꯉꯝꯃꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯃꯐꯝ ꯀꯩꯗ ꯆꯠꯂꯨ ꯍꯥꯏꯕꯅꯣ ꯅꯨꯄꯥ ꯌꯥꯔꯤ ꯁ꯭ꯋꯥꯏꯗ ꯀꯞꯁꯤꯟ ꯂꯧꯁꯤꯟꯅꯔꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯗꯥꯏ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯈꯨꯠꯁꯦ ꯄꯦꯅ ꯐꯨꯒꯤ ꯄꯥꯔꯤ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯅꯣꯏ ꯀꯅꯥꯅ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯒꯦ ꯅꯣꯏꯅ ꯅꯨꯄꯤ ꯑꯣꯏꯔꯝꯗꯅ ꯌꯨꯝꯐꯝ ꯑꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯒꯤ ꯌꯥꯝꯂꯕ ꯏꯔꯜ ꯑꯁꯦ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯦꯛ ꯄꯤꯕꯥ ꯄꯤꯗ꯭ꯔꯗꯤ ꯅꯣꯏ ꯀꯅꯥꯝꯇ ꯂꯩꯕ ꯌꯥꯔꯣꯏ ꯑꯍꯟꯕꯤꯅ ꯕꯥꯕꯥ ꯅꯆꯥ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯅꯦꯅ ꯄꯥꯕꯅ ꯅꯨꯡꯁꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯄꯥꯕꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯄꯥꯔꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯐꯖꯇꯣꯟꯗꯨ ꯍꯦꯛ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯉꯛꯏ ꯐꯖꯇꯣꯟ ꯅꯨꯄꯤꯗꯧꯅ ꯈꯔ ꯊꯤꯛꯏ ꯃꯃꯤꯡ ꯑꯁꯦꯡꯕꯕꯨꯗꯤ ꯆꯥꯎꯕ ꯀꯧꯏ ꯑꯗ ꯆꯥꯎꯕ ꯀꯧꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯀꯧꯔꯤꯕꯅꯤ ꯍꯧꯔꯦꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯥꯟꯁꯦ ꯑꯩꯅꯦ ꯀꯣꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯄꯣꯛꯑꯝꯃꯤꯅ ꯈꯪꯗꯦ ꯃꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯄꯣꯛꯑꯝꯗꯅ ꯐꯖꯇꯣꯟ ꯑꯩꯁꯦ ꯐꯖꯔꯩ ꯑꯣꯟꯗꯣꯔꯦ ꯑꯩꯗ ꯇꯨꯃꯤꯟ ꯆꯪꯖꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯗꯨꯔꯕꯥꯁꯥ ꯃꯥꯟꯕ ꯑꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯂꯥꯛꯊꯕꯤꯔꯅꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯄꯥꯁꯤ ꯍꯣꯏ ꯎꯕꯗ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏꯗꯕꯤ ꯇꯒꯥꯏ ꯇꯒꯥꯏ ꯅꯨꯄꯤ ꯉꯥꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯪꯅ ꯁꯨꯒꯝ ꯅꯨꯄꯤ ꯁꯥꯅꯤꯡꯉꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥ ꯅꯨꯄꯥꯗꯧꯅ ꯆꯠ ꯀꯔꯤꯒꯤ ꯊꯦꯒ ꯆꯠꯂꯤꯅꯣ ꯍꯥ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤꯀꯣ ꯑꯁ ꯑꯃꯨꯛ ꯇꯧꯔꯛꯑꯦꯅꯦ ꯑꯩꯉꯣꯟꯗ ꯑꯣ ꯇꯥꯆꯧ ꯀꯣꯟꯃꯜꯂꯤ ꯑꯣ ꯇꯥꯆꯧ ꯀꯔꯤꯅꯣ ꯑꯗꯨꯝ ꯉꯥꯡꯅꯤꯡꯉꯤꯗꯨꯕꯣ ꯁꯤꯕꯨ ꯑꯩꯅ ꯊꯦꯛꯅꯤꯡ ꯊꯦꯛꯄ꯭ꯔꯣ ꯍꯥ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯨꯄꯥ ꯈꯛ ꯂꯩꯕ ꯌꯥꯕ꯭ꯔꯣꯕ ꯍꯥ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯃꯤ ꯑꯩꯈꯣꯏꯒꯨꯝꯕꯒꯤꯁꯨ ꯃꯐꯝ ꯆꯥꯎꯅ ꯂꯩꯌꯦ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯑꯁ ꯁꯣꯏꯔꯦ ꯏꯇꯩꯃ ꯍꯥꯏꯕ ꯐꯨꯔꯁꯨ ꯑꯩꯉꯣꯟꯗ ꯐꯨꯕꯗꯤ ꯈꯪ ꯌꯥꯔꯣꯏ ꯄꯥꯔꯤ ꯈꯪꯂꯧ ꯂꯧꯔꯛꯏ ꯀꯔꯤ ꯅꯪꯗ ꯆꯩꯁꯤꯅ ꯀꯟꯒꯦ ꯀꯔꯤꯒꯤ ꯊꯦꯛꯄ ꯑꯣꯏ ꯃꯁꯤꯔꯦ ꯀꯔꯤꯅꯣ ꯅꯥꯏꯅꯦꯍꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯑꯩ ꯀꯜꯂꯛꯀꯅꯨꯍꯦ ꯁꯤꯕꯨ ꯑꯩꯅ ꯇꯧꯅꯤꯡ ꯇꯧꯕ꯭ꯔꯥ ꯍꯥ ꯍꯩꯃ ꯅꯥꯏꯌꯦ ꯃꯤ ꯑꯩꯁꯦ ꯆꯪꯖꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯣꯏ ꯁꯤꯔꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯋꯥꯡꯂꯦꯟ ꯃꯥꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯤ ꯋꯥꯡꯂꯦꯟ ꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤನ ꯏꯃꯨꯡ ꯑꯁꯤ ꯈꯔ ꯋꯥꯔꯝꯃꯤ ꯍꯥꯏꯗꯤ ꯃꯥꯅ ꯌꯨꯝ ꯄꯨꯕꯅꯤꯅ ꯏꯃꯨꯡ ꯑꯁꯤ ꯐꯤꯕꯝ ꯈꯔ ꯁꯣꯛꯆꯤꯜꯂꯝꯃꯤ ꯂꯥꯡꯂꯦꯟ ꯃꯥꯗꯣ ꯂꯧꯕꯨꯛꯇꯒꯤ ꯆꯔꯨꯈꯣꯛ ꯐꯨꯛꯄ ꯇꯨꯃꯤꯟ ꯆꯠꯂꯝꯃꯤ ꯃꯃꯥꯅ ꯍꯥꯏ ꯋꯥꯡꯂꯦꯟ 이수 랑렌도 우대니해 마부 그다이데 ꯆꯠꯅꯤꯒ 하이람게 하 농당 와이람수 오실레 아이부 티루바나 파가드라 마 ꯍꯧꯖꯤꯛ ꯋꯥꯏꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯕꯅꯤ ꯈꯪꯗꯦ ꯏꯃꯥ ꯏꯁꯨ ꯁꯥꯟꯅꯕ ꯆꯠꯈꯤꯖꯥꯠꯂꯥ ꯏꯁꯨ ꯂꯥꯡꯂꯦꯟꯗꯤ ꯌꯥ ꯆꯪꯂꯛꯄꯗ ꯁꯥꯟꯅꯕ ꯆꯠꯂꯣꯏꯗ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯂꯥꯡꯂꯦꯟ ꯆꯔꯨꯈꯣꯛ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯈꯣꯡꯕꯥꯟꯗ ꯄꯨꯊꯔꯨꯕꯒꯤ ꯂꯩꯈꯣꯝꯁꯨ ꯏꯇꯩ ꯇꯩ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯕꯣꯛꯅ 이수 ꯂꯥꯡꯂꯦꯟ ꯀꯔꯤꯅꯣ 이수ꯅ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯆꯔꯨꯈꯣꯛꯁꯤꯡꯁꯤ ꯄꯨꯔꯛꯂꯤ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯕꯣ ꯄꯥꯕꯅ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯁꯤꯡ ꯈꯥꯏꯕꯁꯨ ꯉꯝꯗꯦ ꯁꯤꯡ ꯂꯩꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯆꯥꯛ ꯊꯣꯡꯅꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯗꯤ ꯄꯥꯕꯁꯦ ꯆꯔꯥ ꯍꯦꯜꯂꯣꯏꯗ꯭ꯔꯥ ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯡꯅꯕ ꯆꯔꯨꯈꯣꯛꯁꯦ ꯐꯨꯛꯏꯅꯦ ꯁꯤ ꯊꯥꯔꯒ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯑꯕꯣꯛꯁꯨ ꯅꯁꯥ ꯁꯣꯜꯂꯕꯅꯤꯅ ꯁꯤꯡ ꯈꯥꯏꯕ ꯉꯝꯃꯣꯏ ꯁꯥꯡꯅ ꯆꯠꯄꯁꯨ ꯉꯝꯃꯣꯏ ꯑꯕꯣꯛꯀꯤ ꯏꯁꯨ ꯏꯕꯣꯛ ꯀꯜꯂꯤꯌꯦ ꯏꯁꯨꯒꯤ ꯅꯨꯡꯁꯤꯔꯕ ꯅꯆꯤꯟ ꯃꯆꯥꯗꯨꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯕꯣꯛꯀꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯍꯌꯦꯡꯒꯩꯗꯤ ꯑꯁꯨꯝꯅ ꯇꯧ ꯂꯩꯈꯣꯝꯁꯤꯡꯁꯦ ꯆꯥꯝꯊꯣꯛꯁꯤꯁꯦ ꯅꯄꯥ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯨꯡꯗꯥꯡꯅꯤ ꯁꯈꯤꯅ ꯆꯥꯛ ꯊꯣꯡꯉꯝꯃꯤ ꯑꯕꯣ ꯉꯁꯤ ꯑꯩ ꯄꯥꯕꯗ ꯆꯥꯛ ꯏꯟꯕꯤꯒꯦꯀꯣ ꯀꯗꯥꯏ ꯄꯥꯕꯒꯤ ꯆꯥꯛꯇꯣ ꯑꯩ ꯑꯗꯨꯝ ꯄꯤꯔꯒꯦ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯣ ꯍꯥ ꯑꯕꯣꯛ ꯄꯨꯁꯤꯜꯂꯛꯀꯦ ꯆꯥꯛꯁꯦ ꯆꯥꯛꯇꯣ ꯄꯨꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯄꯥꯕ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯆꯥꯛ ꯂꯣꯏꯔꯦ ꯑꯩ ꯆꯥꯛ ꯏꯟꯕꯤꯒꯦꯀꯣ ꯏꯆꯥꯅ ꯆꯥꯛ ꯏꯟꯕꯤꯒꯦ ꯍꯥꯏꯔꯣ ꯆꯥꯛ ꯑꯗꯨ ꯃꯄꯥꯗ ꯏꯟꯕꯤꯗꯨꯅ ꯄꯥꯕ ꯍꯥꯎꯕ꯭ꯔꯥ ꯁꯦ
จากยามจะสิลุป้าบนาบทุนพันนะบะป้าบนานาบเสียไอ้นุ่งไงดิอีจานินบเสียยอมนะอีจานินบจากชิซาระกะป้าบทุนพารกิโกยาริอิลอันป้าบัวปันทวีปานุสีบะป้าบนาสมนาระกะเนจไอวาระไม่ขันบะเฮกปกปะตะกี้ไอ้ดิปะเลมอิมาบสักสุขังจะเฮาดิอันนั้นปันทงนะไอ้กิดิอีปาสุอีมาสุดิเคยกับพี่น้องอีจากิมิกี้ปีมาริกเอามาเผาตาหันดิมาเล่นไรไม่ได้งาซีบุกตาตาสุดตาหันดินังเล่นนังกีป้าบสิพารินเฮอีจากินุกซีมาตองดสิป้าบจากอบจีพากิตองนี่โลอีจานี่อินบจากเสียยามสุฮาปุกดิ่งสุนุกซีมาตองคราเฮาครีวางเล่นมาสุนนาบพาริปิสักเซลทบละอเมวางเล่นให้วางเล่นลางเล่นนะไอ้ใครป้าบกอุณาเกให้ดิระไอ้เกาโทรกิป้าบ้ามีละไอ้โทรโอตาดละไอ้ดนะอีบงกวางเล่เส้นด้วยละเซเล็บละคิดแต่อินขลุ่ดนะตาดาปีนับตัวเจริญโอยขะเรปีรักนับตัวรกูอุทงนันนึกสิเครดังนังกินจานพิสิเดียอาเซียงบกินนึกสิบระปุ๊บปุ๊ไอ้เสียปารีอยู่ตับใต้เงาตัวน่าละอีเมมถอยมาสู่เฮกมาป้ามาดูตละอีมาไม่สิอุกอีกไก่ของดินจัดปีครียร์ยมสิดเลยบีระนุนั่งกินยมสิดายามเลยนี่ด้วยมันบรอฮะนั่งกินนักตะเลยดูแต่ไหนสิมังกะบะนี่มังกะบะไม่เอากินงังนะผมสวยนะบะอะตัวไม่มิงทนชุพังบะพัดตะบิสุตาบะเมียมถอยนะยารีไปนะมาตาเจ้าไอ้ไก่มังเด็กไก่ลองหน่อยนะโนบะไอ้ที่ข้างบังกำเจยังไอ้เนี่ยรอไอ้จานบะบีบังกำเดบะสิบะจัดกินยี่ไอ้นั่งกินนักจะสุกเลยเลยดูยี่สุกพัดตะบัดนั่งกินนักตะเลยดูสรุสิขีบันสรุจ้าไม่เห็นนะพะยี่สักเห็นบิสาวนะมาปามดาเลยปารีมาสุนงมนงมกินิสากีอิปักตะตาวรีมาจานุปีสิงสุตาทีนตาวรีมาตามคราฮาวครีเทงละบะหิงกิมาตามนี้สักเห็นบิวักขลนงไอตาปุครีมาปาละดุดพัมลีสักเห็นบิมามิตะกินมาปีสินทาดุนะตาวังเล่นกัสิเดไอไม่ทีเรบ่มาตามดาดังกักดังนิกสิงไอ้กิจานักก็ได้มินุกสิเลยตระบะไอดาอีเจ้าสมภามรักขังหันดับเดไอเซ่มาจานึกสิว่าขังดับมาเดมาจาตะกี้เซลที่เห็นดูเด็กขันบมาเดไอ้กิจาเขาจิกเลยน้ำคิดระไอ้จาที่เดบิยัดมาทำดอกกัสิเด็กขังนิ่งสิงเลยจะฮีมังงากิมามังนี่สักเห็นบียงกียงบุเรนบีโอยตุนะนุ่งไงนั่นเลยดำบีวางเลนะตาริมันบีอิมาดูนิ่งที่นี่เอกสิลามุโกไอ้ทับอมจะจะลุกเฮ้ยมาค่อยตาดาอะดอปังเท่งนะที่ฮันจิลักกันดูกว่าขังอีเดอิสุนังขลิดูมาปุริบะทับกจัดครีสานมาโรละมาสาริบะนุ่งสานี่นะติไลคอมบินามาโรละมาโจดีบะไอ้ขังบลักปังอัมเดดาติไลคอมบิสารักลิบไลสิบุกระมบลายนุนี่ขังดีดาฮักกัดจับนี่ยาดระไฮบันิดาติงขังนะมาโรละมากะลิบฮิจังนะปีทาบกสีอามัตยาดรีติงขังมายามสินะมาไกดาวเรหิงคอลชิดานาตอมตังงังเลยดีเดียเกิดยาไอ้บุตรเขาเลยแต่นี่หิงโกนชิดาสานะเลยดีบ่าไฮโมน้อยแต่หนุ่งไงดีเนี่ยเขาจิกเดียไอ้คอยที่หาในยามนวาระเครดาไอ้น่ะมังงังอีมาน่ะมังงังเสียเต่าไรนี่กะดีโนนั่งน่ะมุรมโซลีดูบ่ฮะสิอีมาน่ะสิทางจินเกตาดีบ่อีมาวาระนี่ปะทาโรวะไฮบ่ฮะว่าดิอีมาสมคำจินดูนั่นเลยทัวดีอีสาสิวายยี่ทับกเต่าไรดีอีสาสินุ่งไงยี่อันดูน่ะทับกโอยเนี่ยเต่าเกน่ะเต่าบันนี่ดานุ่งดังนี่สักเห็นบิจากทงแกให้ดูน่ะเต่าบันนี่สับผู้สาวรักปะดูดาจิงบูตะกี้จิงออนแกให้ดูน่ะจิงบูตุพักปะดาไฮมาจิงสิเดชราพาระรอยเนี่ยกำไมเต่านี่สิเดียว่าลูกเกสุเซเลยตีนี่เฮ้ยดาอะไรบักคาราเซ่เฮกตะทงเจลเกไงฮักเกมาตรงดาจากลอยระดูน่ะสักเห็นบินะมาหนูป้าจากลอยระจากจาระสิมาปุริบจังอักดูน่ะกรีมาเทลโนฮาวายทงเจเลยสักตัวอีกอยน่ะพัมดูน่ะจากจารีอะดูบุสักเห็นบิมาดิจากจาดีมาน่ะจากะดะภาษารุกโตมาปุริบอามาดิมาเนมดูมาบุกทันน่ะจ้าน่ะบะไฮดูน่ะสักเห็นบิมาดูจากติลามินี่เฮ้ยมาเคยโดนนังดิจากจารีนังอีจากชรุกติไอ้ดอกจากจานิ่งระบะอะดุยนี่งะไซจะระวันชิละบะเสียงบ่ได้นังบ่ก็รู้จักสิละดิพอดองนี่ฮาวเครดาอีมองหนูทงไปหินจังสิเนี่ยจากเลยเขาจะบรออีมาไอ้งะมวยไอ้งอนได้ย่อยนะฮะปะเกสักเห็นบิมาตอมตะคันใจโซร์อสังบะมะฮอนดูนะไงหักต้มขมองคังเดดาจะพูดสังบะจักเตเห็นอะไรเขาจะการชิดาไ
ꯑꯩꯁꯨ ꯆꯥꯛꯁꯦ ꯂꯥꯝꯗꯤ ꯂꯥꯝꯃꯤꯗ ꯍꯣꯏꯗ ꯑꯩꯗꯤ ꯆꯥꯔꯁꯨ ꯌꯥꯏ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯃꯣꯏꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯕꯅ ꯍꯦꯟꯅ ꯐꯩ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯁꯛꯍꯦꯟꯕꯤ ꯊꯥ ꯂꯦꯞꯂꯤ ꯉꯁꯤꯗꯤ ꯁꯛꯍꯦꯟꯕꯤꯗꯣ ꯃꯄꯥꯝꯗ ꯂꯥꯛꯏ ꯁꯛꯍꯦꯟꯕꯤꯒꯤ ꯃꯕꯨꯡ ꯑꯅꯤ ꯂꯩ ꯃꯕꯨꯡ ꯑꯅꯤꯃꯛ ꯅꯨꯄꯤꯅ ꯂꯣꯏꯅ ꯉꯝꯃꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯝꯃ ꯑꯅꯤ ꯑꯁꯤ ꯀꯌꯥ ꯐꯕ ꯃꯤꯗꯥ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯍꯥꯀꯟꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯔꯝꯗꯦ ꯃꯃꯤꯡꯒꯤ ꯀꯧꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥ ꯊꯣꯏꯕꯤꯅ ꯈꯔ ꯐꯩ ꯃꯅꯝꯃ ꯑꯍꯜꯅ ꯍꯩꯃꯥ ꯑꯩꯈꯣꯏ ꯏꯆꯥ ꯂꯥꯛꯏꯗꯅ ꯀꯔꯤꯅꯣ ꯅꯄꯥꯝꯗ ꯂꯥꯛꯄꯕꯨ ꯆꯃꯣꯠ ꯂꯥꯛꯏꯗꯤ ꯈꯔ ꯇꯔꯨ ꯇꯅꯥꯟꯕ ꯐꯤꯔꯣꯟ ꯁꯦꯠꯇꯨꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯃꯅꯝꯃ ꯑꯇꯣꯝꯕꯤꯅ ꯑꯗꯨꯅꯤ ꯏꯆꯦ ꯑꯗꯨꯕꯨꯗꯤ ꯄꯠ ꯇꯠꯂꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯍꯧꯅꯗꯦ ꯅꯪꯅꯦ ꯏꯅꯝꯃꯅ ꯋꯥꯔꯤ ꯑꯃ ꯁꯥꯅꯤꯡꯕ ꯀꯨꯏꯔꯕꯅꯤ 이놈아 ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯌꯦꯡꯉꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯠꯇꯅꯕ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯑꯄꯩꯕꯗꯨꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯁꯥꯅ ꯍꯥꯟꯅ ꯅꯁꯛ ꯍꯥꯏꯔꯤ ꯊꯤꯕ ꯅꯠꯇꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯏꯆꯜꯒꯤ ꯁꯤꯟꯕꯤꯒꯦ ꯅꯪꯅ ꯑꯥꯗ ꯂꯩꯔꯗꯤ ꯅꯈꯨꯠꯇꯅꯤ ꯍꯥꯝꯃꯒ ꯆꯥꯗꯣꯏꯁꯤ ꯃꯅꯝꯃ ꯑꯍꯜ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯕꯨꯗꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯁꯤꯈ꯭ꯔꯦ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯍꯧꯏ ꯑꯗꯨꯁꯨ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯨ ꯏꯆꯜꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯏꯆꯜꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯋꯥꯏ ꯅꯪ ꯌꯥꯗ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ 이놈아 ꯑꯩ ꯉꯝꯃꯣꯏꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯏꯅꯦꯡꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯖꯔꯤꯕꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯃꯥ ꯑꯣꯏꯗꯣꯔꯕꯤ ꯑꯩꯅ ꯂꯝꯂꯥꯟꯕ ꯀꯅꯥꯗ ꯑꯃꯨꯛ ꯂꯩꯕ ꯉꯝꯃꯣꯏꯗ ꯍꯥꯏꯌ ꯐꯪꯕꯤ ꯅꯪꯕꯨ ꯁꯤꯡꯉꯨꯟꯍꯦ ꯍꯧꯖꯤꯛꯇꯤ ꯑꯉꯝ ꯁꯦꯠꯇꯨꯅ ꯆꯥꯅꯔꯕ ꯃꯇꯝ ꯁꯤꯗ ꯍꯨꯏ ꯑꯇꯦꯕ ꯁꯥꯗꯨꯅ ꯂꯩꯔꯅꯨ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦꯗ ꯈꯔ ꯉꯥꯡꯅꯔꯗꯤ ꯅꯆꯟꯅꯨꯄꯤꯗꯨꯗ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤꯗꯣ ꯑꯉꯥꯡꯗꯣ ꯃꯀꯣꯛ ꯉꯥꯎꯕ ꯇꯥꯔꯦ ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯂꯥꯛꯄꯁꯤꯗ ꯅꯣꯏꯅ ꯏꯟꯁꯤꯜꯂꯤꯗꯣ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏꯅꯦ ꯆꯥꯛ ꯅꯨꯡ ꯊꯣꯡꯅꯤꯗꯤ ꯈꯪꯗꯦ ꯋꯥꯔꯤ ꯑꯃ ꯉꯥꯡꯕꯗꯅꯤ ꯅꯣꯏꯅ ꯀꯜꯂꯤꯁꯤ ꯂꯥꯛꯄꯤꯔꯣ ꯆꯥꯛ ꯆꯥꯕꯤꯔꯁꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯄꯤꯕꯗ ꯋꯥꯔꯝꯃꯅꯤꯕ ꯁꯛꯍꯦꯟꯕꯤ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯂꯝꯃꯤ ꯃꯅꯝꯃ ꯀꯩꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯔꯕꯅꯤꯅ ꯋꯥꯈꯜ ꯈꯔ ꯑꯣꯜꯂꯛꯏ ꯃꯄꯥꯝꯗꯕꯨ ꯍꯦꯛ ꯆꯠꯂꯨꯔꯕ ꯑꯗꯨꯝ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤ ꯁꯛꯍꯦꯟꯕꯤ ꯉꯁꯤꯁꯨ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯏ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯁꯦ ꯊꯣꯡꯉꯝꯅꯤ ꯈꯪꯗꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯉꯝꯖꯗ꯭ꯔꯦ ꯑꯩꯁꯨ ꯋꯥꯔꯦ ꯏꯃꯨꯡꯒꯤ ꯀꯨꯞꯅꯧ ꯃꯌꯥꯝꯁꯤ ꯍꯣꯠꯅꯕ ꯅꯣꯡꯃꯇ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯅꯤꯁꯨ ꯈꯪꯗꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯝꯃꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯊꯦꯡꯉꯦꯉꯩ ꯍꯜꯂꯛꯑꯦ ꯑꯗꯨ ꯀꯩ ꯏꯁꯧ ꯏꯔꯥꯡ ꯑꯁꯨꯛ ꯌꯥꯝ ꯇꯧꯔꯤꯁꯤ ꯅꯪ ꯊꯕꯛ ꯀꯌꯥꯝ ꯇꯧꯒꯦ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯄꯨꯊꯣꯡ ꯈꯔ ꯍꯣꯠꯅꯕꯁꯤꯗ ꯅꯪ ꯌꯥꯝ ꯋꯥꯏ ꯅꯠꯇ꯭ꯔꯥ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯍꯧꯖꯤꯛ ꯍꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯅꯄꯥꯝꯗ ꯍꯦꯛ ꯆꯠꯂꯨꯔꯒ ꯏꯃꯨꯡꯁꯦ ꯃꯍꯤ ꯑꯗꯨꯝ ꯂꯥꯡꯍꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯁꯨ ꯐꯖꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯁꯦꯠꯅꯤꯡꯉꯦ ꯈꯔ ꯌꯥꯎꯖꯔꯛꯄꯗꯨꯁꯨ ꯂꯣꯏꯅ ꯊꯝꯕꯤꯈ꯭ꯔꯦ ꯌꯦꯡꯉꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠꯁꯦ ꯅꯪ ꯉꯁꯤ ꯂꯩꯕ ꯉꯝꯗꯦ ꯑꯩꯒꯤꯗꯃꯛ ꯁꯥꯕ ꯉꯝꯃꯣꯏ ꯀꯔꯝꯅꯗꯤ ꯉꯝꯅꯤ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡꯐꯧ ꯂꯩꯇꯕ ꯅꯪꯅ ꯁꯛꯍꯦꯟꯕꯤ ꯑꯣ ꯅꯪꯒꯤꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯤꯁꯤꯅꯤꯅꯦ ꯍꯥ ꯐꯔꯦ ꯅꯪꯒꯤ ꯊꯣꯛꯄꯗꯧ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯁꯛꯍꯦꯟꯕꯤ ꯃꯅꯝꯃ ꯑꯅꯤꯅ ꯇꯛꯄ ꯀꯟꯕꯗꯒꯤ ꯋꯥꯈꯜ ꯍꯣꯡꯂꯤ ꯉꯁꯤꯗꯤ ꯁꯛꯍꯦꯟꯕꯤꯗꯨ ꯃꯄꯥꯝꯗ ꯆꯠꯂꯅꯤ ꯍꯥꯏꯅ ꯊꯧꯔꯛꯏ ꯑꯩꯕꯨ ꯈꯪꯕ ꯑꯩ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯂꯦꯟꯗꯣꯏ ꯁꯔꯨꯛ ꯑꯩ ꯏꯄꯥꯝꯗ ꯂꯩꯖꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯅ ꯈꯔ ꯀꯟꯅ ꯉꯥꯡꯉꯨꯅꯦꯍꯦ ꯁꯛꯍꯦꯟꯕꯤ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯁꯥꯎꯅꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯗꯣꯔꯕꯅꯤ ꯑꯗꯨꯝꯅ ꯁꯥꯎꯕ ꯐꯠꯇꯦꯁꯦ ꯇꯞꯊꯧ ꯅꯪꯅ ꯄꯥꯝꯕ ꯁꯅꯥ ꯐꯖꯕ ꯐꯤꯔꯣꯜ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯑꯩ ꯂꯣꯏꯅ ꯄꯤꯖꯒꯦ ꯑꯩꯒꯤ ꯈꯟꯗ꯭ꯔꯃꯛꯁꯨ ꯅꯪ ꯏꯃꯥꯁꯤꯒꯤꯗꯤ ꯈꯟꯕꯤꯌꯨ ꯅꯔꯜꯕꯨꯛ ꯊꯣꯛꯇꯕ ꯅꯪꯅ ꯑꯩꯒꯤ ꯅꯤꯡ ꯊꯨꯡꯍꯟꯗꯣꯏꯕ ꯀꯅꯥꯒꯤ ꯅꯆꯥ ꯀꯅꯥꯒꯤ ꯃꯃꯥ ꯑꯣ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯑꯩꯅ ꯑꯉꯥꯡ ꯑꯁꯦ ꯍꯥꯠꯇꯣꯛꯀꯅꯤ ꯁꯛꯍꯦꯟꯕꯤꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯅꯪꯒꯤ ꯅꯆꯤꯜꯃꯛꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯝ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯄꯥꯝꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯀꯧꯇꯧ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯦꯡꯒꯦ ꯅꯪꯁꯦ ꯃꯧꯅꯤꯀꯣ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯃꯇꯨ ꯅꯥꯝꯃꯕꯨꯛ ꯁꯣꯛꯑꯝꯃꯕ ꯀꯔꯤꯒꯨꯝꯕ ꯁꯣꯛꯑꯝꯕ ꯇꯥꯔꯕꯗꯤ ꯃꯄꯥ ꯂꯥꯏꯔꯕ ꯑꯩꯒꯤ ꯏꯇꯤ ꯈꯪꯍꯟꯒꯅꯤ ꯃꯃꯧꯒ ꯃꯆꯥꯒꯅ ꯉꯥꯡꯅꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯕꯅꯤꯅ ꯁꯛꯍꯦꯟꯕꯤ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ ꯃꯃꯥ ꯊꯣꯏꯕꯤꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕꯁꯤ ꯏꯃꯥꯗꯤ ꯄꯥꯝꯗꯦ ꯅꯪ ꯍꯌꯦꯡ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯀꯝꯃꯤ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕꯗ ꯈꯟꯕ ꯅꯅꯝꯃ ꯑꯅꯤꯁꯤꯅ ꯏꯟꯖꯤꯜꯂꯒ ꯅꯪ ꯀꯔꯤꯒꯤ ꯂꯧꯔꯤꯅꯣ ꯌꯦꯡꯉꯣꯏ ꯏꯃꯥꯗꯤ ꯁꯣꯟꯖꯤꯜꯂꯛꯑꯦ ꯏꯃꯥ ꯂꯩꯔꯤꯉꯩꯗꯤ ꯐꯩ ꯍꯌꯦꯡ ꯏꯃꯥꯅ ꯁꯣꯟꯖꯤꯜꯂꯛꯑꯒ ꯏꯆꯥ ꯂꯩꯕ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥ ꯑꯩ ꯑꯃꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯆꯥꯛ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯦ ꯑꯩ ꯃꯥ ꯅꯠꯇꯕ ꯏꯅꯝꯃ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯥꯁꯤꯗ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯄꯥꯝꯃꯤ ꯄꯨꯟꯁꯤꯁꯦ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯊꯥꯡꯉꯒꯤ ꯅꯤꯡꯉꯤ
ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯅ ꯊꯥꯡꯒꯗꯧꯔꯤꯕ ꯑꯅꯧꯕ ꯂꯝꯕꯤꯗꯨ ꯇꯤꯡꯈꯪ ꯇꯨꯝꯕꯧꯇꯅ ꯊꯟꯕ ꯑꯣꯏꯒꯅꯤ ꯅꯪꯁꯤ ꯃꯃꯥ ꯑꯣꯏꯗꯣꯏꯕ ꯀꯨꯏꯗ꯭ꯔꯕꯅꯤꯅꯦꯍꯦ ꯊꯥꯡꯗꯣꯛꯈꯤꯕ ꯈꯣꯡꯐꯝ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗ ꯍꯟꯖꯤꯟꯕ ꯉꯝꯃꯣꯏ ꯅꯪ ꯅꯆꯥꯁꯤꯒꯤ ꯈꯜꯂꯒ ꯋꯥꯡꯂꯦꯟꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯏꯃꯥꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯌꯥꯝꯅ ꯂꯩ ꯏꯃꯥ ꯄꯤꯒꯤ ꯏꯆꯥꯗ ꯏꯃꯥꯅ ꯄꯤꯔꯤꯕ ꯁꯦꯜꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯇꯣꯛꯈꯤꯁꯤ ꯍꯌꯦꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯌꯥꯝ ꯊꯥꯡꯅꯤ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯇꯣꯞꯄ ꯄꯣꯠꯁꯛꯀ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯇꯥꯏꯕꯪ ꯐꯥꯎꯕ ꯈꯣꯡꯗꯥꯗ꯭ꯔꯤꯕ ꯏꯁꯨꯗ ꯅꯪꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕꯀꯣ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯤ ꯐꯠꯃꯟꯗꯦ ꯃꯃꯥ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯣꯛꯇꯦ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯎꯁꯣ ꯍꯥꯏꯅ ꯃꯃꯥꯗ ꯁꯤꯟꯅꯔꯛꯏ ꯃꯃꯥ ꯃꯥꯗꯣ ꯃꯆꯥꯅ ꯍꯪꯉ ꯀꯞꯄꯤꯗꯨ ꯍꯟꯅ ꯐꯥꯎ ꯌꯦꯡꯗꯦ ꯊꯣꯏꯕꯤ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯃꯆꯥ ꯃꯃꯧ ꯆꯞ ꯃꯥꯟꯅꯈꯤꯕ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯊꯣꯏꯕꯤ ꯃꯁꯨꯗꯨ ꯄꯝꯂꯒ ꯂꯝꯕꯤꯗ ꯂꯥꯛꯏ ꯑꯕꯣꯛꯀꯤꯁꯨ ꯑꯕꯣꯛ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯦ ꯑꯕꯣꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯉꯁꯤꯗ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯗ ꯉꯥꯏꯔꯤꯕ ꯅꯋꯥ ꯅꯪꯕꯨ ꯅꯕꯣꯛ ꯑꯩꯅ ꯁꯣꯡꯂꯕ ꯎꯃꯪ ꯑꯁꯤꯗ ꯊꯅꯝꯕ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯑꯗꯨ ꯑꯁꯣꯡꯕ ꯎꯃꯪ ꯑꯗꯨꯗ ꯂꯪꯊꯣꯛꯑꯝꯗꯨꯅ ꯈꯣꯡꯀꯥꯞ 2-3 ꯊꯥꯡꯂꯛꯏ ꯃꯁꯨ ꯃꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯑꯩ ꯉꯝꯃꯣꯏ ꯑꯁꯨꯛ ꯅꯧꯔꯤꯕ ꯏꯁꯨ ꯑꯁꯤꯕꯨ ꯑꯩ ꯃꯥꯡꯍꯟꯕ ꯑꯉꯥꯡ ꯑꯁꯦ ꯑꯩ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯆꯥꯎꯅ ꯂꯩꯔꯤ ꯍꯌꯦꯡ ꯃꯄꯥꯅ ꯃꯆꯥꯒꯤ ꯈꯣꯡꯒꯨꯟ ꯁꯣꯏꯗꯅ ꯊꯤꯔꯛꯈꯤꯅꯤ ꯑꯉꯥꯡ ꯑꯗꯨ ꯊꯦꯝꯕ ꯌꯥꯗ ꯀꯞꯄꯛꯏ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯪꯕꯨ ꯀꯞꯂꯅꯨꯕ ꯅꯪꯅ ꯀꯞꯄ ꯇꯥꯔꯒꯅꯦ ꯑꯕꯣꯛꯀꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤ ꯃꯥꯅ ꯑꯉꯥꯡ ꯑꯗꯨ ꯊꯪꯅꯕ ꯈꯨꯜ ꯇꯥꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯑꯉꯥꯡ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗꯅ ꯑꯉꯥꯡ ꯑꯗꯨ ꯂꯪꯊꯣꯛꯑꯝꯃꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯖꯤꯜꯂꯤ ꯃꯤ ꯑꯃꯗꯒꯤ ꯑꯃꯗ ꯋꯥꯡꯂꯦꯟ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯅꯔꯦ ꯍꯥꯏꯕꯁꯤ ꯃꯆꯥ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯃꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏ ꯏꯃꯥ ꯅꯃꯧꯗꯣ ꯅꯁꯨ ꯑꯃ ꯐꯪꯉꯦ ꯍꯥꯏ ꯍꯥ ꯀꯔꯤꯅꯣ ꯏꯃꯧ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯣ ꯅꯃꯧꯗꯣ ꯅꯁꯨ ꯑꯃ ꯐꯪꯉꯦ ꯍꯥꯏꯕ ꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯐꯔꯝꯃꯅꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯑꯩ ꯃꯥ ꯂꯧꯕ ꯆꯠꯂꯒꯦ ꯏꯃꯥꯅ ꯅꯍꯥꯟ ꯏꯃꯧꯗꯨ ꯀꯧꯔꯨꯁꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗ ꯅꯪꯅ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯀꯧ ꯆꯠꯂꯨ ꯌꯥꯗꯦ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯁꯤ ꯏꯁꯨꯒ ꯏꯃꯧꯒ ꯂꯧꯔꯨꯁꯤ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯃꯃꯥꯗꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯋꯥꯡꯂꯦꯟꯅ ꯁꯛꯍꯦꯟꯕꯤ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯁꯛꯍꯦꯟꯕꯤ ꯊꯣꯔꯛꯇꯨꯅ ꯀꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯀꯅꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯒꯦ ꯑꯌꯥꯕ ꯄꯤꯒꯦ ꯅꯪꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ ꯅꯨꯄꯤ ꯍꯧꯖꯤꯛꯐꯥꯎ ꯅꯪ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ ꯍꯤꯡꯉꯣꯏ ꯑꯩ ꯏꯆꯥꯗꯨ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯑꯝꯇ ꯌꯦꯡꯒꯦꯕ ꯀꯅꯥꯒꯤ ꯅꯆꯥ ꯁꯛꯍꯦꯟꯕꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯅ ꯏꯃꯧꯕꯨ ꯂꯧꯕ ꯂꯥꯛꯑꯕꯅꯤ ꯅꯍꯥꯟꯈꯩ ꯏꯃꯧꯕꯨ ꯂꯧꯕ ꯂꯥꯛꯇꯦꯅ ꯏꯃꯥꯗ ꯋꯥꯔꯧꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯏꯃꯧꯒ ꯏꯁꯨꯒꯕꯨ ꯂꯧꯕ ꯂꯥꯛꯑꯕꯅꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯗꯤ ꯏꯁꯨ ꯎꯕ ꯐꯪꯉꯅꯤ ꯃꯅꯝꯃ ꯑꯇꯣꯝꯕꯤ ꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯆꯥꯛꯅꯤ ꯐꯤꯡꯅꯤꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯤꯁꯤꯅ ꯑꯁ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯁꯛꯍꯦꯟꯕꯤ ꯁꯨꯝ ꯂꯦꯞꯍꯟꯗꯨꯅ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯀꯣꯛ ꯆꯦꯡ ꯈꯨꯖꯣꯛ ꯑꯃ ꯀꯣꯛ ꯍꯥꯞꯈ꯭ꯔꯒ ꯊꯥꯗꯣꯛꯈꯤ ꯌꯥꯗ꯭ꯔꯣ ꯋꯥꯡꯂꯦꯟꯅ ꯁꯛꯍꯦꯟꯕꯤ ꯑꯩꯒꯤ ꯏꯆꯥꯗꯨ ꯀꯗꯥꯏꯅꯣ ꯃꯄꯥꯏꯅꯤ ꯏꯆꯥꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯅꯪ ꯌꯦꯛꯀꯦꯁꯨ ꯈꯜꯂꯛꯀꯅꯨ ꯃꯅꯝꯃ ꯑꯍꯜꯅ ꯍꯧꯗꯣꯡ ꯐꯥꯎꯕꯗ ꯏꯀꯥꯏꯕ ꯈꯪꯉꯕ ꯃꯇꯝ ꯑꯁꯤꯗ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯝꯅ ꯂꯩ ꯁꯦꯜ ꯊꯣꯛꯇꯅ ꯅꯨꯄꯤ ꯊꯤꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯑꯉꯛꯄꯅꯤ ꯃꯆꯥ ꯅꯨꯡꯁꯤꯕꯒ ꯈꯪꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯃꯅꯦꯝ ꯊꯣꯏꯕꯤ ꯃꯥꯗꯨ ꯊꯣꯔꯛꯏ ꯏꯃꯥ ꯅꯌꯥꯅꯤ ꯏꯃꯥꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯐꯥꯏꯒꯤ ꯏꯐꯝꯗ ꯎꯍꯟꯕꯤ ꯏꯆꯥ ꯎꯅꯤꯡꯕꯅ ꯀꯛꯉꯥꯎꯅꯔꯛꯑꯦ ꯃꯧ ꯑꯅꯤꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯁꯈꯤ ꯃꯥꯗꯨ ꯀꯟꯅ ꯀꯟꯅ ꯉꯥꯡꯕꯅꯤꯅ ꯁꯈꯤ ꯃꯥꯗꯨ ꯇꯥꯔꯦ ꯈꯪꯂꯦ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯨ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯁꯥ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯨꯗꯣ ꯆꯥꯊꯣꯛꯑꯝꯃꯅꯤꯌꯦ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯅꯦꯝ ꯑꯩꯅ ꯏꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕꯤ ꯑꯣꯏꯔꯝꯃꯦ ꯇꯨꯀꯠꯆꯩ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯕꯨꯛꯇ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯊꯣꯏꯕꯤꯅ ꯁꯈꯤ ꯇꯞꯊꯣꯛꯁꯤ ꯏꯅꯝ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯃꯤꯔꯣꯜꯂꯣꯏ ꯏꯅꯝꯃꯒꯤ ꯅꯃꯧ ꯑꯅꯤꯁꯤꯗꯤ ꯃꯤꯔꯣꯜꯂꯣꯟꯗꯦ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟ ꯁꯥ ꯃꯔꯛꯇ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯃꯧꯁꯨ ꯁꯥ ꯑꯣꯜꯂꯦ ꯃꯧ ꯑꯇꯣꯝꯕꯤꯅ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯁꯥ ꯀꯥꯏꯅ ꯉꯁꯤꯀꯣ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯀꯣ ꯁꯈꯤꯅ ꯐꯔꯦ ꯅꯣꯏꯅ ꯑꯩꯒꯤ ꯏꯁꯨꯗꯣ ꯄꯥꯡꯍꯟꯈ꯭ꯔꯕꯁꯨ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨꯀꯣ ꯊꯣꯏꯕꯤ ꯅꯪꯒꯤꯅ ꯌꯨꯝꯗ ꯀꯩ ꯑꯅꯤ ꯀꯨꯟꯗꯨꯅ ꯂꯩ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪ ꯀꯩ ꯑꯅꯤꯁꯤꯒꯤ ꯃꯒꯨꯟ ꯑꯁꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯤꯁꯤ ꯅꯨꯄꯤꯅꯤ ꯏꯟꯁꯤꯟꯕ ꯂꯧꯕ
ꯑꯆꯧꯕ ꯌꯥꯏꯃ ꯅꯈꯣꯏꯅꯤꯁꯤ ꯅꯣꯏꯒꯤ ꯅꯨꯄꯤꯅ ꯈꯨꯇꯣꯝꯕꯤ ꯃꯇꯣꯟꯗ ꯍꯥꯞꯄꯒ ꯑꯣꯟꯈ꯭ꯔꯦꯅꯦꯍꯦ ꯑꯆꯧꯕ ꯅꯨꯄꯤ ꯃꯋꯥ ꯂꯧꯕ ꯐꯠꯇꯦ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯕꯗꯤ ꯅꯨꯄꯤꯗꯨꯅ ꯐꯅꯦꯛ ꯏꯟꯁꯤꯜꯂꯁꯨ ꯂꯧꯔꯣꯏ ꯅꯨꯄꯥꯒꯤ ꯈꯨꯠꯇ ꯂꯩ ꯅꯨꯄꯤꯅ ꯉꯝꯍꯟꯒꯦ ꯉꯝꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯑꯐꯕ ꯍꯥꯏꯔꯗꯤ ꯂꯧꯒꯗꯕꯅꯤ ꯅꯨꯄꯤ ꯃꯋꯥ ꯐꯠꯇꯕ ꯍꯥꯏꯔꯛꯂꯕꯗꯤ ꯇꯥꯁꯤꯜꯂꯣꯏꯗꯕꯅꯤ ꯋꯥꯈꯜ ꯇꯥꯎꯀꯣ ꯅꯍꯥꯁꯥ ꯋꯥꯡꯂꯦꯟ ꯆꯠꯁꯤꯜꯂꯛꯑꯣ ꯋꯥꯡꯂꯦꯟꯅ ꯀꯩꯅꯣ ꯏꯃꯥ ꯅꯁꯨ ꯄꯨꯈꯤꯁꯤ ꯏꯃꯥ ꯅꯁꯨꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯏꯃꯥꯒꯤ ꯋꯥꯡꯂꯦꯟ ꯏꯁꯨꯗꯣ ꯁꯥ ꯃꯌꯥꯝꯁꯤꯗ ꯆꯥꯔꯝꯃꯅꯤ ꯂꯥꯛꯑꯣ ꯏꯃꯥ ꯏꯆꯥ ꯌꯨꯝꯁꯤꯗ ꯂꯩꯕꯩ ꯀꯥꯟꯅꯗ꯭ꯔꯦ ꯃꯃꯥ ꯃꯥꯅ ꯋꯥꯡꯂꯦꯟ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯛꯍꯦꯟꯕꯤ ꯄꯥꯔꯤꯒ ꯈꯪꯅꯔꯝꯃꯤ ꯑꯗꯨꯒ ꯃꯅꯝ ꯃꯒꯩꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯄꯥꯔꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔꯅ ꯄꯦꯝꯆꯧꯅ ꯀꯌꯥꯗ ꯉꯝꯃꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯥꯒꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕꯤ ꯊꯣꯏꯕꯤꯒꯤ ꯃꯆꯥꯗꯣ ꯅꯠꯇꯦꯕ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯅꯤꯗ ꯀꯤꯖꯩꯀꯣ ꯑꯩ ꯀꯤꯖꯩ ꯆꯥꯎꯇꯣꯟꯅ ꯏꯕꯦꯝꯃ ꯃꯆꯥ ꯑꯃ ꯍꯟꯗꯛ ꯎꯅꯈꯤꯕꯗꯨꯁꯨ ꯀꯔꯤ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯍꯥꯏꯕꯅꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯃꯥꯅꯤ ꯃꯤ ꯁꯛꯍꯦꯟꯕꯤꯗꯣ ꯐꯅꯗꯤ ꯐꯒꯨꯝꯅꯤꯡꯕꯅꯤ ꯏꯕꯦꯝꯃ ꯃꯅꯝꯃ ꯑꯅꯤꯗꯣ ꯀꯌꯥ ꯐꯕ ꯃꯤ ꯅꯠꯇꯦꯅꯦꯍꯦ ꯎꯅꯕꯕꯨ ꯌꯥꯕ ꯅꯠꯇꯦ ꯆꯤꯟꯕꯥꯜꯗ ꯀꯧꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯃꯋꯥꯈꯩꯗꯣ ꯃꯣꯏꯅ ꯂꯣꯏ ꯉꯝꯃꯤꯌꯦ ꯄꯨꯔꯥ ꯃꯣꯔꯥꯅꯤ ꯑꯣ ꯃꯅꯝꯃꯒꯩꯅ ꯁꯤꯜꯂꯤꯌꯦ ꯅꯨꯄꯥꯗꯣ ꯁꯦꯜ ꯄꯥꯏꯌꯦꯅ ꯅꯨꯄꯥꯅꯦꯅ ꯀꯣꯛ ꯏꯆꯥꯛ ꯆꯥꯛꯏꯕ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯋꯥꯡꯂꯦꯟꯗꯣ ꯅꯨꯡꯉꯥꯏꯇꯕꯅ ꯋꯥꯡꯂꯦꯟꯗꯣ ꯍꯧꯖꯤꯛꯇ ꯉꯥꯎꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯀꯔꯝꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨꯒꯤ ꯁꯛꯍꯦꯟꯕꯤꯗꯣ ꯃꯥ ꯍꯌꯦꯡ ꯅꯤꯡꯉꯝꯃꯣꯏꯌꯦ ꯅꯠꯇꯦꯕ ꯃꯥꯒꯤ ꯃꯃꯥ ꯊꯣꯏꯕꯤꯗꯣ ꯀꯩꯁꯨ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯣꯏꯒꯨꯝꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯂꯩꯕꯗꯒꯤ ꯁꯨꯝ ꯃꯥꯡꯗꯔꯛꯑꯕꯅꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯖꯕꯁꯦ ꯐꯖꯕꯅꯤꯀೋ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯒꯨꯟꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯏꯔꯤꯕꯤ ꯊꯧꯅꯥ ꯐꯕꯗꯒꯤ ꯂꯤꯡꯖꯦꯜ ꯂꯩꯕꯗꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯑꯣ ꯃꯃꯥ ꯊꯣꯏꯕꯤꯗꯨꯅꯅꯦ ꯐꯅ ꯍꯥꯏꯔꯁꯨ ꯇꯥꯕꯤꯗꯦ ꯍꯥꯏꯕꯅꯤ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥꯡꯂꯦꯟ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯦꯝ ꯊꯣꯏꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯨꯔꯒ ꯋꯥꯡꯂꯦꯟꯗ ꯁꯤꯟꯅꯔꯝꯃꯤ ꯋꯥꯡꯂꯦꯟ ꯍꯣꯏꯒ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒ ꯈꯨꯜ ꯑꯁꯤ ꯅꯛꯅꯩ ꯑꯗꯨꯅ ꯑꯗꯨꯝ ꯄꯥꯎ ꯈꯪꯅꯩ ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯋꯥꯡꯂꯦꯟꯅ ꯃꯆꯥ ꯃꯥꯕꯨ ꯌꯣꯛꯑꯦꯁꯦ ꯈꯪꯗꯦ ꯁꯛꯍꯦꯟꯕꯤꯅ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯃꯃꯥꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯀꯩꯗꯧꯔꯒꯦ ꯊꯦꯡꯂꯕ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯁꯦ ꯄꯟꯂꯦꯐꯝ ꯈꯪꯗ꯭ꯔꯒ ꯉꯥꯎꯅꯔꯤ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯏꯇꯥ ꯋꯥꯡꯂꯦꯟꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯧꯖꯤꯛ ꯍꯤꯡꯉꯝꯈꯤꯒꯗ꯭ꯔꯥ ꯀꯅꯥꯅ ꯈꯨꯜꯂꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯏꯃꯥꯅ ꯍꯥꯠꯇꯣꯛꯑꯝꯃꯕ꯭ꯔꯥ ꯏꯆꯥ ꯎꯅꯤꯡꯕꯒꯤ ꯃꯩꯅ ꯆꯩ ꯏꯃꯥ ꯑꯩꯁꯦ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤ ꯃꯃꯥꯅꯤꯀꯣ ꯉꯁꯤꯗꯤ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯅꯪ ꯂꯧꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯀꯗ꯭ꯔꯥ ꯁꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯏꯇꯣꯝ ꯇꯨꯃꯤꯟ ꯂꯩꯅꯤꯡꯉꯤ ꯏꯃꯥ ꯆꯪꯕꯤꯔꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯄꯥꯔꯤ ꯃꯥꯗꯤ ꯌꯨ ꯊꯛꯃꯟꯗꯨꯅ ꯅꯥꯔꯤ ꯃꯆꯥ ꯅꯤꯡꯉꯣꯜꯈꯩꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯑꯍꯟꯕꯤꯅ ꯕꯥꯕꯥ ꯁꯤ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤꯜꯂꯣ ꯁꯨꯝ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯑꯅꯤꯕ ꯌꯥꯔꯦ ꯏꯄꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯍꯟꯕꯤ ꯌꯥꯏꯝꯕꯤꯗꯤ ꯕꯥꯕꯥ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯍꯧꯔꯤꯌꯦ ꯀꯧꯊꯣꯔꯛꯑꯣ ꯉꯁꯤꯗꯤ ꯏꯄꯥ ꯏꯆꯥꯈꯩꯒ ꯋꯥꯔꯤ ꯁꯥꯅꯤ ꯌꯥꯏꯝꯕꯤ ꯄꯥꯕꯅ ꯀꯧꯔꯤꯌꯦ ꯊꯣꯛꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯆꯥꯛ ꯂꯣꯏꯗꯣꯔꯕꯅꯤ ꯁꯥꯔꯤꯀꯥꯟꯗ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ ꯉꯁꯤꯗꯤ ꯏꯄꯥꯁꯦ ꯏꯆꯥꯈꯩꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯌꯦꯡꯉꯨ ꯑꯩꯅ ꯏꯆꯥꯈꯩꯗ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯏꯟꯊꯣꯛꯇꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯄꯥꯏꯅ ꯅꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯈꯩꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯄꯥ ꯑꯩꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯕꯤꯔꯤꯅꯦ ꯑꯩꯒꯤ ꯀꯩꯗꯥꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯁꯦ ꯍꯟꯅꯃꯛ ꯌꯦꯡꯕꯤꯔꯔꯣꯏꯗꯕꯅꯤ ꯕꯥꯕꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯈꯤꯅꯤꯅ ꯉꯥꯏꯔꯤꯅꯤ ꯕꯥꯕꯥ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯣꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯑꯕꯅꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯃꯤ ꯌꯥꯏꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯕꯥꯕꯥ ꯅꯆꯥꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯅ ꯄꯥꯕꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯉꯁꯤꯗꯩꯗꯤ ꯄꯥꯕꯅ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯄꯥꯒꯤ ꯊꯧꯑꯣꯏꯗꯕ ꯃꯇꯝ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯇꯝ ꯄꯤꯛꯂꯕ ꯅꯄꯥꯒꯤ ꯋꯥꯈꯜꯁꯦ ꯉꯁꯤꯗꯤ ꯆꯥꯎꯊꯣꯛꯄꯒꯨꯝ ꯇꯧ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ ꯂꯥꯛꯑꯣ ꯏꯄꯥ ꯀꯣꯏꯒꯦ ꯉꯁꯤꯗꯒꯤ ꯏꯄꯥꯅ ꯏꯆꯥ ꯅꯤꯡꯉꯣꯜꯈꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯗꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯔꯣꯏꯌꯦ ꯄꯥꯔꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯀꯧꯕ ꯆꯠꯂꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯂꯥꯛꯑꯣ ꯌꯥꯈꯤꯗ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯃꯅꯝꯃ ꯑꯅꯤꯅꯁꯨ ꯑꯣꯠꯂꯝꯃꯤ ꯃꯅꯝꯃ ꯑꯇꯣꯝꯕꯤꯅ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯄꯥꯝꯁꯤꯗ ꯁꯨꯔꯨ ꯅꯩ ꯂꯩ ꯍꯥꯏꯕꯅꯤꯗ ꯃꯅꯦꯝꯅ
Kayno mo, nang nanganglibo ngang sangang ha? Pharabasu phatrabasu si, nachanupin, asum na tawni ba kada yawge, ha? Maray ba data mambay? Noy sunupin, karasu kalugay dogya. As, hakan mayam sina, wagang baya ba janati? Oy may se, thangatu na chat pangamdre, kay mangsida. Miyam na chibon ngang na bada. Hay, noy nangang na ba sili ba tro? Asida na tro, noy na ta na buhat na isi. Sin ba na noy na silaga, soy da ba matamda na. Nachala sida choksin ngangi niya, ha? Ay suloy na kang bajani ko, sumtumin na laytok pa sida. Sakyan bina, yari si ma, ay gimaramda, noy na sum nangang na ba se, ay tabang amdre. Yari to piroy na ma, nichan tabang amdre. Macha mana, machi mangdo na layba doda, nungay trado na maso, laybam haydoi, mamana. Kare, ay gicha hingi hayba, ima, ay gicha da mapam kaida layge, mama ay gipam na takpiyo, icha unig mo nang haawar ba mama ay ni. Sebay ba, icha kaida layge, icha lawro se, mapagi managda isudo, tigda kaida na layge, kare, ay gicha sidri ba, mapagi managda ay gicha lay hayba. Ima, ay icha yam na unige. Mataw karam na ay icha do, mapadigi na udoy no, ay sa icha manug siya ima. Icha na kampaga, imayi magamte ni hey. Icha git hamoy na chakli ba may chak do, ima sukhangi ni hey. Ato mo, manglid gimanak na chang bada. Icha mo kay sungag pira aroy. Ay icha manig ba nang hawri, ay chalagi ima. Karino, ting na mamatama sila, mataw karam na nang chatoy do. Imagi bima, nang chat kinuwa ima bo. Sa Kenbi, mapuroy bagi mayum dalai. Matam masit hingi. Adubo sa Kenbi, jang pangamdi. Thonggala duda lepto na laptag hingi. Mamit anido, pirang ta na pumchot-chot kay. Mapuroy ba na sumanga duda. Macha adopo na, nausam isa-isa ito dominatari. Ipagi lang len, komlen tungkon talo si. Ipani chabu sumiye, yen, hazadra. Atiya duthokli bat haja si. Si, ichadi maramok pa ni, tumo ba si. Baba na sumna, ay ba sumbiri sumayna, ay ba pagpay imado lay ramadi, sumayna sumamni ko baba. Imado, machay nungsi ba kangdra kangdi, ay di imabo iyam na nungsi, imagi masakso uningi baba. Pagi lang len, ipan ay biya roy dyan. Nang ginamadi, ay ko'y pum na magtadog doon sa kri. Amok halaroy, baba ni imagi maramda hanggang uhay na kadumhang. Baba saura agya. Baba, saura no ba, ay hangaroy ba. Ano, imong tiyan nga sa itom ningi. Mapamachado sangi imongda, thonggala duda sa Kenbi madi, hikap to na layri. Langlin hay ba? Imagi bima, ichana imahang mo to, imalaye. Imaso ichamo nuksiye, ichana mama ay uningi ba dong na, ichaki nuksi na basagtam do, imaso pen na yinglingi. Ichaki konjel ditan, ichaki konjel tabada, mama ay kita mo'y si pumagamdre. Iralay bi oirumana, ichagi na nagda chamdana, imalay hayna, ijensi na paumahay magamdre ima. Sa Kenbi ningamdana, mayamdahan ki, anam mamatamda, majabo na nabalaki, mirak naraging duna, adugo na papangkiti. Taibang mapu mahag na, sa Kenbi maging matawdo yung bangamdra barakangdi. Ngasidi mamamana, majabo, kaurang na ngay jarido, adugi ngay jaman pangdori. Langlen thongal thorakwani. Imagi langlen, amdagay ko ba? Ichabu ujagi haiduna, imana ngay raglibasi ko irabani. Langlen mamay do sat on thorai. Ngasibok ta langlen, magi maphamda. Ima haiba wahayasi, amada dadri. Asam na kaurakpa duda, ngaglap na yingi. Sa Kenbi machagi manak do senchen duna. Imagi langlen, lao, imakot ke. Ichadi on thongre duksiri da. Ichagi sandam umapang basi, imayam na nungaye, imagi langlen. Sa Kenbi, langlen na chen na kondo na, machin na doon na chupi, machada panghawri matagong, machada chen na koli. Ay gidi imalay tiye, ado, nang kanano. Ay se, nang mupukpa imani ne, nang imama sa kandro, nang ay bunug si dro, se, imada ne. Ima ay naduksin ang takoro. Ichana ima ay nagkaurap po nataraga. Nama ay gitamoy na chagli ba wama si koke. Ay di mitopta ima ay nakawadi tali. Ado ay giti imalay tabanina imaman bihay nakawge. Ado imaman biya kay ginang na ay uraga ugab da kapino. Ay gimangda dong nagkapkano. Imaman bihay ba?
이마기 랑렌 낭나마다 꾸이네드기 ngairiba namado 아이니네 nama aise ichana masak khangdrabaro matang asida wanglen thabak halei aikhoi paba halei paba aina ngairamine kai thengna halei no ai paba ngaibada kaya wai khangbra ado ai ki ngamak leirakpra kaidobagi nangdi thonggal asida thoga ngairamiba leire hayeng gaidi thonggal da ngairamnuko sakhen bimado wanglen ubada makok ado khomjinduna mapa macha wari sanari kanda tamine chatki hawjikta swaida imaman bi ama leirambani adu leiramdre ainadi pabaga masak khangnahangi tawraga mana haiba aise magi machanina kunanu ni haisibo se kanam tawramai lawi mung changasi sakhenbi macha mabu nuksibana macha mabu uningbana toina lai wanglen hoige thonggalda angaubi amagumna ngasidi wanglen ga thengnarami o nangla aigi chana imaman bi haise kai marangi mafam asidha lakpadu nacha nuksiba masak khangdaba nangna hawjikta nuksiba saraira matuk mana lakana aigi chada nangna kai hobasu yaroi moi tada ai chabu nuksiba da ngaure nongma to oisu ai ichaga leibine jage isagi irada pik thalaba aise nafamdagi ichalogi hairoye sukna tangi nongma tak oirasu ichaga leijage ai bu mamani haina takpiyo ichagi mafamda nangbu mamani takpiyo kaina Korkana to kache, na pure belay nang macha lay the padu, na yung pad mangam. Hik na putoki na chabu, hatokro hay bangam, hawjik tanang, na janong sinapra, ha? Takoy, nang mamamani hay ba, ay gichada, nang na gichagi mama oybada, ay gichagi mamay sukani. Chakar salaw, mapamasin dalakan, nasakti hindi. Sakenbi, mapuroy pagi makong datudo na, pinagkapchay. Mane, ay di machanong sibakang na mamamani. Sadagi so ina sa tibane. Ano na pa, ngasidi aije, ichanok si mga mainit jaglaba, patapang kang drab mamane. Ay chamayang nagsiye, ay mo itadagi mapamdayam na lankre. Ngagpipam Thokchom irase, magtanagpiyo, ay gichapiyo. Wanglen kay suhayram da imong da changki, wanglen masu, sakhen bibunungsi. Adubu waruman kre sakhen bida matam khara hawkri wanglen thabak chalamdagi thorai ngasidi langlen madu nungsibana kari hairuni macha madu thadokduna chatningba poptri mapa magi thamoidu baba horendi ne aigi phanik ne purit ne leiro ukko aduga ngamok mayam su leiro khoji su leiro khangdida ngasidi baba si yam nungsi leiro toini chagi ado thonggal thokanuko yumda bu ko leiram si baba manam namangi Uthokna nungsikrede ichase Baba pambiyo semta ichabu pamu hairo pamthoke langlen mana mapa magi oi thangba khasaida machin macha aduna chuppi haima sigi oire ado phazan leiramko baba chalukhige wanglen nokphe tauna macha gi sakta madu yengduna satki ngai hak leiraga mabokna karino ngasi gi pambom sina sap yamna chomi sina hai iso langlen abo kaidaurage ai sanarige Sanaro, Thonggal the talking to go. A kai babala amani, a Thonggal to oge. Hey, Karina Nangani do now. Karai the number sinners and to Krishna. Langlen, Isua, I couldn't hear no more. Langlen, Mabok Nakori do Dada Makai. Thonggal drum the Centori. Uri, Mapana lapped up no luck libido. Mabok Masu, Masubutanari. Saken be Masu, Machabu already high to Nalai. Langlen Manachella Paduda, Saken be Madi, Wanglen do Udi. Tungda laklibado bachana sensilakpaduda magi manakta oira male khanduna sensilai sakhen bina imagi langle imalae ichakon ga iduna ichana nama aise masak khanglabro langlen chelakpaduda mama mapagi manak yauda khudi thizilami mana khudi thiri mafam aduda machin tumlaba chai amana mabuk phauna thilami 𝐂𝐴𝐽𝐿 laimai aduda upsilli matau adu ubada wanglen chanchilai Sakhen bimadi tumina lip to nalay, langlen yang wana. Baba, ay nang halak bangay ramine. Baba, ay yang wari. Si, isa kayo story. Kaya sila ino, ha? Abo keso, kaya daw lagi. Si, hagalo. Mapama na machabu singkat pada, kangi. Machagi mabukta, angang ba 𝐂𝐴𝐽𝐿 na chintarak pa. Machin nag-iiwarak pa duda. Langlen, si, isa kayo story. Nagipabala ye.
ꯄꯥꯕꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯀꯅꯨ ꯆꯦꯟꯕꯤꯁꯅꯒꯗ ꯍꯥꯏꯗ꯭ꯔꯣ ꯁꯦ ꯄꯥꯕꯅ ꯏꯆꯥꯕꯨ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯒꯦ ꯄꯥꯕ ꯑꯩꯕꯨ ꯄꯨꯒꯅꯨ ꯀꯗꯥꯏ ꯑꯩꯒꯤ ꯐꯅꯦꯛ ꯈꯨꯖꯤꯗꯣ ꯁꯦ ꯏꯆꯥꯒꯤ ꯄꯥꯕꯗ ꯂꯩꯔꯦ ꯇꯨ ꯏꯆꯥꯅ ꯄꯥꯕ꯭ꯔ ꯌꯦꯡꯉꯣ ꯉꯥꯃꯨꯛꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯏꯆꯥ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏꯒꯦ ꯂꯥꯡꯂꯦꯟ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯄꯥꯒꯤ ꯃꯃꯥꯏꯗ ꯅꯥꯟꯕꯤꯗꯨꯅ ꯄꯥꯕ ꯉꯁꯤꯗꯤ ꯅꯆꯥ ꯄꯦꯜꯂꯤ ꯃꯊꯧꯒꯤ ꯃꯤꯅꯨꯡꯁꯤꯗ ꯑꯁꯨꯝꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕꯤꯕꯁꯦ ꯉꯁꯤꯗꯩꯗꯤ ꯐꯪꯉꯔꯣꯏꯀꯣ ꯏꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯠꯄ ꯈꯪꯍꯟꯗ ꯑꯩꯕꯨ ꯑꯁꯨꯛ ꯂꯨꯅ ꯇꯧꯕꯤꯕ ꯃꯇꯧꯁꯤꯗ ꯑꯩ ꯄꯥꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯄꯟꯊꯧ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯑꯕꯣ ꯉꯁꯤꯗꯩꯗꯤ ꯏꯕꯥꯅꯤ ꯁꯥꯟꯅꯕ ꯐꯪꯉꯔꯣꯏꯀꯣ ꯄꯥꯕ ꯃꯕꯣꯛꯇꯣ ꯁꯦꯡꯅꯗꯤ ꯇꯥꯗꯦ ꯀꯔꯤꯅꯣ ꯏꯁꯣꯔꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯏꯃꯥ ꯁꯛꯄꯤ ꯀꯩꯒꯤꯅꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯣ ꯏꯃꯥ ꯃꯁꯛ ꯈꯪꯗꯕ ꯑꯩꯁꯦ ꯏꯃꯥ ꯁꯛꯄꯤ ꯅꯪꯕꯨ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤꯀꯣ ꯄꯥꯕ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯄꯥꯕꯒꯤ ꯇꯝꯄꯥꯛꯇ ꯅꯆꯥ ꯄꯣꯊꯥꯔꯒꯦ ꯂꯥꯡꯂꯦꯟ ꯃꯄꯥꯒꯤ ꯃꯊꯥꯗ ꯍꯤꯞꯊꯗꯨꯅ ꯇꯥꯏꯕꯪ ꯊꯋꯥꯏ ꯊꯥꯗꯣꯛꯏꯗꯣ ꯃꯁꯥꯗ ꯕꯣꯞ ꯇꯥꯔꯤꯗꯣ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯥꯅ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯀꯔꯤꯅꯣ ꯉꯁꯤ ꯏꯄꯥꯒꯤ ꯃꯤꯠꯃꯥꯡꯗ ꯅꯪꯅ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯏꯆꯥꯅ ꯂꯩꯌꯨ ꯍꯥꯏꯕꯁꯤꯡꯗꯣ ꯂꯩꯔꯛꯑꯦ ꯅꯪ ꯁꯦꯜꯂꯔꯣꯏꯗ꯭ꯔꯣꯁꯦ ꯅꯃꯤꯠ ꯄꯥꯡꯉꯣ ꯅꯪ ꯄꯥꯕꯗ ꯁꯥꯎꯔꯤꯔꯣ ꯅꯪ ꯄꯥꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯄꯥꯕꯗꯤ ꯏꯆꯥ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯗꯤ ꯏꯆꯥ ꯂꯥꯡꯂꯦꯟ ꯀꯧꯍꯧꯒꯅꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯃꯤꯠ ꯄꯥꯡꯉꯣ ꯏꯆꯥꯗꯤ ꯏꯄꯥꯒꯤ ꯊꯋꯥꯏꯅꯦ ꯊꯋꯥꯏ ꯏꯄꯥꯒꯤ ꯊꯋꯥꯏ ꯉꯁꯤꯗꯤ ꯏꯔꯦꯟꯖꯅ ꯏꯄꯥꯒꯤ ꯏꯊꯥꯗ ꯄꯣꯊꯥꯔꯨꯔꯣ ꯑꯕꯣꯛꯀꯤꯁꯨ ꯏꯕꯣꯛꯄꯨ ꯀꯔꯤ ꯑꯣꯏꯔꯣ ꯍꯥꯏꯕꯅꯣ ꯏꯁꯣ ꯌꯥꯎꯗ ꯑꯕꯣꯛ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯏꯁꯣꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯎꯗꯅ ꯑꯕꯣꯛ ꯀꯔꯝ ꯂꯩꯔꯁꯤꯒꯦ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯑꯕꯣꯛꯀꯤ ꯊꯃꯣꯏꯁꯦ ꯀꯞꯅ ꯂꯥꯎꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯉꯥꯎꯕꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃ ꯑꯣꯏꯈꯤ ꯂꯣꯏꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯁꯛꯍꯦꯟꯕꯤꯗꯨ ꯂꯝꯖꯥꯎ ꯇꯥꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯏꯆꯥ ꯉꯥꯏꯔꯨꯒꯦ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯨꯗ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯆꯥ ꯂꯥꯛꯏꯅꯤ ꯏꯆꯥ ꯅꯩꯕꯨ ꯉꯥꯏꯔꯝꯃꯅꯤ 이마기 베마 이마디 그리 오이로 아이바노 이차기 마타오 시행두다 그냥 고이는 레이코 아이바노 뜻 까삐라 까삐니까이 용하누비도 핵 말리 아야야 사비의 목숨 말리 바이럴까노 아이 자 돌아버리 용게 아이 자 nga이 그게 뜻 그다이너는 낭내 짤리보 이마기 베마 이자 상바 짤리 이자 nga이 그게 아이디 이자 nga이 짤라니 아이기디 이자 nga이 짤라니 ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯝ ꯃꯀꯩꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯉꯝꯗꯅ ꯂꯩ ꯍꯥꯟꯅ ꯎꯅ ꯌꯥꯔꯝꯗꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ ꯅꯨꯡꯁꯤꯅꯅ ꯂꯩꯈ꯭ꯔꯦ ꯃꯆꯜꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯋꯥꯡꯂꯦꯟ ꯃꯃꯥ ꯑꯁꯣꯟꯕꯤꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯊꯃꯣꯏ ꯃꯩꯆꯥꯛ ꯀꯌꯥꯒ ꯂꯦꯟꯈꯤ ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯂꯝꯖꯥꯎ ꯊꯣꯛꯅ ꯉꯥꯎꯗꯨꯅ ꯂꯩꯈꯤ ꯑꯅꯝꯕ ꯃꯇꯝꯗ ꯋꯥꯡꯂꯦꯟꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯈꯤ